ꯇꯥꯕꯤꯔꯛꯄꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯃꯤꯅꯥꯛꯁꯤ ꯂꯥꯏꯁ꯭ꯔꯝ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯂꯩꯃ ꯃꯤꯒꯤ ꯆꯥꯛꯀꯧꯕ ꯑꯃ ꯆꯠꯂꯨꯕꯅꯤ꯫ ꯍꯜꯂꯛꯄꯗ ꯏꯃꯨꯡ ꯃꯥꯡꯒꯣꯜ ꯆꯥꯏꯗꯨꯅ ꯂꯩꯔꯝꯕꯗꯨꯗ ꯃꯆꯥꯅꯨꯄꯥ ꯑꯅꯤ ꯂꯩꯕꯗꯨ ꯂꯥꯛꯇꯅ ꯀꯧꯔꯛꯏ꯫ ꯊꯕꯛ ꯍꯦꯛ ꯆꯠꯊꯣꯛꯂꯨꯕꯁꯤꯗ ꯇꯧꯔꯝꯂꯤꯕꯁꯤ ꯌꯦꯡꯉꯨꯅꯦ, ꯍꯩ ꯃꯀꯨꯋꯣ ꯀꯔꯤꯋꯣ ꯄꯨꯡꯆꯥꯏ ꯍꯦꯛ ꯆꯥꯏꯗꯨꯅ ꯂꯩꯔꯝꯂꯤꯕꯁꯤꯕꯨ꯫ ꯍꯩ ꯑꯆꯧꯕ, ꯑꯇꯣꯝꯕ, ꯅꯣꯏꯕꯨ ꯀꯗꯥꯏ ꯂꯩꯕꯒꯦ? ꯃꯥꯡꯒꯣꯜꯒꯁꯤ ꯄꯨꯡꯆꯥꯏ ꯍꯦꯛ ꯆꯥꯏꯗꯨꯅꯦ, ꯑꯩ ꯇꯥꯕ꯭ꯔꯅꯦ? ꯏꯕꯣꯊꯣꯏ ꯃꯃꯥꯅ ꯀꯧꯕꯗꯨ ꯇꯥꯏ꯫ ꯃꯅꯥꯎ ꯅꯨꯄꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏ, ꯊꯣꯏꯕ ꯏꯃꯥ ꯍꯜꯂꯛꯑꯃꯥꯜ, ꯅꯪ ꯍꯩ ꯃꯀꯨꯁꯤꯡꯗꯣ ꯍꯨꯟꯗꯣꯛꯑꯝꯕ ꯅꯠꯇ꯭ꯔꯣ? ꯇꯥꯆꯧꯅ ꯅꯠꯇ꯭ꯔꯣ ꯂꯣꯏꯁꯤꯜꯂꯒꯦ ꯄꯨꯈꯝꯗꯣ ꯂꯦꯛꯇꯅ ꯆꯥꯍꯧꯕꯗꯣ ꯂꯣꯏꯁꯤꯜꯂꯒꯦ ꯍꯥꯏꯔꯒ? ꯑꯩꯅ ꯅꯠꯇ꯭ꯔꯣ ꯈꯣꯡ ꯍꯥꯝꯅꯤꯡꯉꯦ ꯅꯪ ꯑꯝꯇ ꯂꯣꯏꯁꯤꯜꯂꯝꯃꯣꯅ ꯈꯣꯟꯖꯥꯎ ꯊꯥꯗꯨꯅ ꯂꯧꯔꯝꯕꯗꯣ? ꯀꯩꯅꯣ ꯇꯥꯍꯧꯗꯦꯗ꯫ ꯂꯩꯃ ꯑꯃꯨꯛꯀꯁꯨ, ꯀꯗꯥꯏ ꯆꯠꯈ꯭ꯔꯕꯅꯣ? ꯑꯃꯠꯇ ꯀꯧꯕ ꯂꯪꯕ ꯇꯥꯗ꯭ꯔꯤꯕꯁꯤꯕꯨ꯫ ꯀꯧꯔꯤꯁꯤꯝꯗ ꯊꯣꯛꯎ ꯆꯠꯂꯣ, ꯈꯨ ꯀꯥꯝꯗ ꯂꯣꯏꯔꯝꯃꯅꯤ꯫ ꯉꯝꯃꯔꯣꯏ ꯇꯥꯆꯧ ꯑꯣꯏꯅ ꯊꯣꯛꯎꯁꯨ ꯆꯠꯂꯣꯃꯦ, ꯑꯁ ꯇꯜꯂꯦꯃꯦ꯫ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯗꯨ ꯃꯔꯩ ꯇꯧꯅꯔꯤꯉꯩ ꯂꯩꯃ ꯆꯪꯂꯛꯇꯨꯅ, ꯑꯩꯅ ꯁꯣꯝꯗ ꯍꯨꯏꯔꯤ ꯍꯣꯏꯔꯥꯡ ꯊꯣꯛꯄ ꯃꯈꯩ ꯀꯧꯔꯤ, ꯑꯗꯨꯒꯗꯤ ꯀꯌꯥꯗ ꯅꯨꯡꯉꯥꯏꯅ ꯋꯥꯔꯤ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯊꯣꯏꯕ ꯅꯣꯛꯁꯤꯟꯅꯗꯨꯅ, ꯁꯨꯝ ꯍꯣꯔꯦꯟꯗꯤ ꯆꯥꯛꯇꯣ ꯑꯩꯈꯣꯏ ꯇꯥꯆꯧꯒ ꯏꯕꯥꯅꯤꯅ ꯊꯣꯡꯁꯦꯅ ꯍꯥꯏꯅꯔꯤꯉꯩ ꯏꯃꯥꯅ ꯀꯧꯕꯒ ꯑꯝꯇ ꯇꯥꯍꯧꯗ꯭ꯔꯦ꯫ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯏꯃꯥ ꯍꯜꯂꯛꯄ? ꯊꯣꯡꯅꯤꯡꯉꯛꯈꯤꯅꯤ ꯆꯥꯛꯀꯥꯗꯣ꯫ ꯃꯄꯥꯟꯗ ꯆꯥꯏꯍꯧꯔꯤꯕ ꯃꯌꯥꯝꯗꯣ ꯀꯅꯥ ꯂꯥꯛꯑꯒ ꯂꯣꯏꯁꯤꯟꯕꯤꯅꯤꯅ ꯆꯥꯏꯔꯤꯅꯣ? ꯑꯩ ꯍꯜꯂꯛꯄ ꯉꯥꯏꯔꯝꯂꯤꯕ꯭ꯔꯣ? ꯑꯩꯅ ꯉꯁꯥꯏꯅ ꯂꯣꯏꯁꯤꯜꯂꯨ ꯏꯃꯥ ꯂꯥꯛꯑꯅꯤ ꯍꯥꯏꯕꯅꯦꯕ, ꯑꯗꯣ ꯃꯁꯤ ꯑꯉꯥꯡꯁꯤꯅ ꯃꯇꯟ ꯇꯟꯗꯅ ꯂꯣꯏꯁꯤꯜꯂꯨ ꯌꯥꯗ꯭ꯔꯤ꯫ ꯃꯆꯤꯟ ꯊꯤꯔꯤꯅꯤ ꯏꯃꯥ, ꯍꯥꯏꯄꯣꯟꯇꯦ ꯑꯩꯈꯣꯏ ꯇꯥꯆꯧꯁꯦ ꯃꯆꯤꯟ ꯌꯥꯝ ꯊꯤꯗ꯭ꯔꯥ? ꯍꯥꯏꯁꯨ ꯍꯥꯏꯗꯅ ꯑꯩꯉꯣꯟꯗꯒ ꯇꯥꯏꯅꯔꯗꯤ꯫ ꯃꯔꯩ ꯌꯦꯠꯅꯧ ꯍꯥꯏꯕ ꯅꯠꯇꯦ, ꯆꯥꯏꯔꯤꯕꯁꯤꯡꯗꯣ ꯄ꯭ꯔꯞ ꯂꯣꯏꯁꯤꯜꯂꯨꯁꯨ ꯍꯥꯏꯕꯅꯤ꯫ ꯃꯤ ꯄꯣꯡ ꯂꯥꯛꯂꯒ ꯏꯃꯨꯡꯁꯦ ꯏꯃꯨꯡ ꯃꯥꯜꯂꯔꯣꯏ, ꯁꯪꯒꯣꯜ ꯃꯥꯜꯂꯅꯤꯅꯦ꯫ ꯑꯩꯅ ꯏꯃꯨꯡ ꯃꯥꯡꯒꯣꯜꯁꯦ ꯁꯤꯠ ꯅꯥꯟꯅ ꯂꯣꯏꯁꯤꯜꯂꯒ ꯊꯝꯕꯁꯦ ꯅꯇꯨ ꯊꯤꯕ ꯌꯥꯔꯕ ꯅꯈꯣꯏꯅꯤꯅ ꯍꯦꯛ ꯆꯈꯥꯏꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ? ꯏꯕꯣꯊꯣꯏ ꯃꯃꯥꯒꯤ ꯃꯒꯨꯜ ꯈꯪꯕꯅ ꯇꯟꯗꯅ ꯍꯣꯏꯃꯥꯏ ꯍꯥꯏꯔꯝꯗ ꯃꯄꯥꯟꯂꯣꯝꯗ ꯊꯣꯛꯈꯤ꯫ ꯊꯣꯏꯕꯁꯨ ꯃꯣꯜꯂꯤ ꯃꯌꯥꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅꯈꯤ꯫ ꯂꯩꯃ ꯃꯐꯤꯗꯨ ꯍꯣꯡꯗꯣꯛꯂꯕ ꯃꯇꯨꯡ ꯉꯥꯏꯍꯥꯛꯇ ꯐꯥꯎ ꯄꯣꯊꯥꯔꯝꯗ ꯁꯦꯜ ꯊꯧꯕ ꯂꯩꯕꯥꯛꯂꯩꯒꯤ ꯌꯨꯝꯗ ꯂꯥꯛꯏ꯫ ꯂꯩꯕꯥꯛꯂꯩꯃꯥꯗꯤ ꯎꯇꯤ ꯊꯣꯡꯕ ꯇꯞ ꯇꯥꯅ ꯆꯥꯁꯤꯜꯂꯒ ꯃꯥꯡꯒꯣꯜꯗꯨꯗ ꯐꯛ ꯑꯃ ꯊꯥꯗꯨꯅ ꯒ꯭ꯔꯣ ꯅꯥꯀꯣꯛꯄ ꯃꯈꯩ ꯇꯨꯝꯂꯝꯃꯤ꯫ ꯏꯔꯣꯏ ꯍꯦꯛ ꯃꯥꯟꯈꯩ ꯇꯨꯝꯃꯤꯅꯦꯅ, ꯃꯇꯤꯟꯒꯁꯤ ꯑꯣꯔꯣꯔꯣ ꯍꯦꯛ ꯇꯥꯕ ꯃꯈꯩ ꯇꯨꯝꯃꯤꯅꯦꯅ ꯇꯧꯔꯤꯁꯦ꯫ ꯂꯩꯕꯥꯛꯂꯩ ꯇꯥꯕ꯭ꯔꯥ? ꯂꯩꯕꯥꯛꯂꯩ ꯇꯥꯗꯦ, ꯑꯗꯨꯃꯛ ꯇꯨꯝꯂꯤ꯫ ꯂꯩꯃ ꯆꯪꯁꯤꯟꯗꯨꯅ ꯂꯩꯕꯥꯛꯂꯩꯒꯤ ꯃꯁꯥ ꯅꯣꯝꯗꯨꯅ, ꯂꯩꯕꯥꯛꯂꯩ ꯏꯈꯪ ꯈꯪꯅ, ꯀꯅꯥ ꯁꯤꯔꯦ ꯍꯥꯏꯕꯅꯣ? ꯇꯧ ꯁꯥꯏꯁꯦ꯫ ꯂꯩꯕꯥꯛꯂꯩ ꯏꯉꯥꯎ ꯉꯥꯎꯅ, ꯏꯆꯦ ꯀꯅꯥ ꯁꯤꯔꯦ ꯍꯥꯏꯕꯅꯣ? ꯀꯅꯥꯅ ꯅꯪꯉꯣꯟꯗ ꯃꯤ ꯁꯤꯔꯦꯅ ꯍꯥꯏꯔꯒꯦ? ꯁꯛꯁꯤꯗꯤ! ꯏꯍꯦ ꯑꯩꯗꯤ ꯃꯤ ꯁꯤꯔꯦꯅ ꯇꯥꯔꯨꯔꯦ, ꯑꯗꯣ ꯀꯔꯤ ꯂꯩꯔꯒꯦ ꯏꯆꯦ? ꯑꯁꯨꯛ ꯁꯥꯈ꯭ꯔꯕ ꯅꯨꯡꯁꯥ ꯃꯔꯛꯁꯤꯗ ꯑꯩꯒꯤꯗ ꯂꯥꯛꯂꯤꯕꯁꯤꯕꯨ? ꯁꯦꯟꯗꯣꯏ ꯂꯧꯕꯅꯦ ꯑꯩꯅ ꯂꯥꯛꯂꯤꯕꯁꯤ꯫ ꯊꯥ ꯐꯥꯈꯤꯕ ꯅꯣꯡ ꯅꯤꯅꯤ ꯁꯨꯔꯦ, ꯁꯨꯝ ꯊꯤꯜꯂꯛꯀꯗ꯭ꯔꯥ ꯍꯥꯏꯔꯒ ꯁꯨꯛꯊꯤꯟ ꯊꯤꯜꯂꯛꯇꯦꯅꯦ ꯅꯪ꯫ ꯑꯗꯨꯒꯤ ꯑꯣꯏꯔꯦ ꯏꯆꯦꯅ ꯅꯨꯡꯁꯥ ꯁꯥꯈ꯭ꯔꯕꯁꯤꯗ ꯂꯥꯛꯂꯤꯕꯁꯤꯗꯤ꯫ ꯏꯆꯦ ꯑꯩ ꯍꯧꯖꯤꯛ ꯁꯦꯜꯁꯤ ꯀꯩꯝꯇ ꯂꯩꯇꯦ, ꯍꯌꯦꯡ ꯊꯤꯜꯂꯛꯑꯒꯦ꯫ ꯅꯆꯤꯟ ꯊꯤꯅꯨ ꯂꯩꯕꯥꯛꯂꯩ, ꯅꯒꯨꯜ ꯈꯪꯉꯤ꯫ ꯅꯪꯒꯤ ꯂꯩꯅ ꯄꯤꯅꯤꯡꯗꯕꯗꯣ ꯉꯁꯤ ꯇꯧꯔꯛꯀꯅꯨ꯫ ꯑꯩ ꯊꯧ ꯌꯥꯝ ꯌꯥꯝꯃꯤ, ꯄ꯭ꯔꯞ ꯄꯤꯔꯛꯑꯣ꯫ ꯍꯩꯃꯥ ꯂꯩꯇꯦ ꯍꯥꯏꯕꯅꯤ ꯏꯆꯦ ꯅꯪꯕꯨ꯫ ꯑꯣ ꯊꯤꯔꯅꯨ ꯍꯥꯏꯕ ꯅꯆꯤꯟꯗꯣ꯫ ꯂꯩꯕꯥꯛꯂꯩ ꯑꯣꯏꯔꯔꯣꯏ ꯈꯟ ꯐꯤꯖꯤꯗ ꯀꯤꯗꯨꯅ ꯍꯥꯞꯂꯤꯕ ꯁꯦꯜꯗꯨ ꯂꯧꯊꯣꯛꯇꯨꯅ, ꯏꯃꯥ ꯏꯄꯦꯝꯃ ꯂꯧꯗ ꯂꯧꯔꯨꯁꯦ꯫ ꯂꯩꯃ ꯁꯦꯜꯗꯨ ꯂꯧꯁꯤꯟꯗꯨꯅ, ꯇꯣ ꯑꯩꯅ ꯉꯁꯥꯏꯅ ꯍꯥꯏꯗ꯭ꯔꯥ ꯂꯩꯅ ꯄꯤꯅꯤꯡꯗꯕꯅꯦꯕ꯫ ꯑꯣ ꯌꯥꯔꯦ, ꯁꯦꯜ ꯐꯪꯂꯕꯅꯤꯅ ꯌꯧꯕꯤꯈ꯭ꯔꯣ, ꯑꯩ ꯉꯥꯏꯍꯥꯛꯇ ꯅꯦꯅꯥ ꯇꯥꯅ ꯇꯨꯝꯖꯍꯧꯈꯤꯒꯦ꯫ ꯇꯨꯝꯍꯧꯔꯣ ꯏꯕꯦꯝꯃ, ꯏꯔꯣꯏ ꯊꯔꯣꯕꯤ꯫ ꯂꯩꯃ ꯂꯩꯕꯥꯛꯂꯩꯒꯤꯗ ꯊꯣꯔꯛꯇꯨꯅ ꯀꯦꯊꯕꯤ ꯍꯣꯏꯗ ꯑꯃꯨꯛ ꯂꯥꯛꯏ꯫ ꯀꯦꯊꯕꯤꯗꯨ ꯄꯨꯈ꯭ꯔꯤ ꯃꯄꯥꯜꯗ ꯐꯤ ꯁꯨꯗꯨꯅ ꯂꯩꯔꯝꯕꯅꯤ꯫ ꯊꯣꯡꯒꯥꯜꯗ ꯂꯩꯃ ꯆꯪꯂꯛꯂꯤꯕꯗꯨ ꯍꯦꯛ ꯄ꯭ꯔꯞ ꯂꯩꯔꯥꯏ ꯃꯄꯥꯟꯗꯨꯗ ꯆꯪꯁꯤꯟꯗꯨꯅ ꯂꯣꯠꯅꯕ ꯍꯣꯠꯅꯩ꯫ ꯑꯗꯨꯕꯨ ꯃꯃꯤꯠ ꯊꯧꯕꯤ ꯂꯩꯃꯃꯥꯅ ꯇꯧꯔꯤꯕꯗꯨ ꯍꯣꯇ꯭ꯔꯣꯡ ꯍꯣꯟꯅ ꯎꯊꯣꯛꯈ꯭ꯔꯦ, ꯃꯆꯤꯟꯗ ꯍꯥꯏꯖꯩ, ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯦ, ꯍꯨꯔꯥꯟꯕꯤꯅꯤꯀꯣ ꯃꯥ ꯑꯣꯏꯔꯤꯁꯦ, ꯂꯣꯠꯇꯅꯒ ꯇꯧꯔꯤ, ꯂꯣꯠꯂꯨꯕ꯫ ꯂꯩꯃ ꯄꯨꯈ꯭ꯔꯤꯔꯣꯝꯗ ꯒꯝ ꯂꯥꯛꯇꯨꯅ ꯈꯣꯟꯖꯦꯜꯗꯨ ꯀꯜꯂꯞꯅ ꯍꯥꯏ, ꯂꯣꯠꯂꯤꯅꯦ ꯇꯧꯔꯤꯗꯣ ꯑꯣꯏꯔꯣꯏ, ꯄ꯭ꯔꯞ ꯊꯣꯔꯛꯎ꯫ ꯀꯦꯊꯕꯤ ꯃꯆꯤꯟ ꯆꯤꯛꯇꯨꯅ ꯍꯥꯏꯖꯩ, ꯑꯁ ꯎꯈ꯭ꯔ ꯃꯥꯜꯂꯤꯅꯦ ꯇꯧꯔꯤꯁꯦ, ꯍꯅꯨꯕꯤꯅꯤ ꯀꯥꯏꯅ ꯃꯃꯤꯠꯁꯦ ꯊꯧꯈ꯭ꯔꯕ꯫ ꯑꯩꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ? ꯁꯦꯜꯁꯨ ꯑꯝꯇ ꯂꯩꯇꯦ, ꯄꯤꯗꯕꯁꯨ ꯌꯥꯔꯣꯏꯗꯧꯔꯤꯕ, ꯁꯦꯜ ꯍꯦꯛ ꯄꯤꯗ꯭ꯔꯤꯈꯩ ꯍꯟꯗꯕꯅꯦꯕ ꯁꯤꯒꯤ ꯍꯅꯨꯕꯤꯁꯦ꯫ ꯊꯣꯔꯛꯑꯣ, ꯑꯩ ꯊꯕꯛ ꯌꯥꯝꯃꯦ꯫ ꯃꯁꯤꯗꯤ ꯀꯥꯟꯅꯗꯦ, ꯍꯦꯛꯇ ꯉꯥꯎꯁꯤꯟꯅꯔꯒꯦ, ꯅꯠꯇ꯭ꯔꯗꯤ ꯍꯜꯂꯨ ꯌꯥꯔꯔꯣꯏ꯫
ꯀꯦꯊꯕꯤ ꯇꯞꯅ ꯊꯣꯔꯛꯇꯨꯅ ꯍꯣꯏꯃꯩ ꯍꯥꯏꯗ ꯂꯩꯃ ꯂꯦꯞꯂꯤꯕꯗꯨ ꯎꯁꯤꯟꯅꯗ ꯐꯤ ꯂꯩꯔꯤꯕ ꯗꯣꯝꯗ ꯆꯪꯁꯤꯜꯂꯛꯇꯨꯅ ꯐꯤꯗꯨ ꯁꯨꯔꯤ ꯂꯩꯃ ꯃꯈ꯭ꯋꯥꯡ ꯃꯦꯠꯇꯨꯅ ꯑꯩ ꯂꯦꯞꯂꯤꯁꯦ ꯍꯣꯏꯃꯩꯒ ꯍꯥꯏꯔꯝꯗꯦꯅꯦ ꯃꯥꯒꯤ ꯃꯃꯤꯠꯇ ꯍꯧꯗꯣꯡ ꯑꯣꯏꯅꯒ ꯎꯔꯨꯔꯖꯥꯠꯂ ꯀꯦꯊꯕꯤꯌꯥ ꯍꯩ ꯀꯦꯊꯕꯤꯌꯥ ꯈꯨꯝꯂꯛꯇꯦ ꯂꯩꯃ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯁꯤꯟ ꯃꯅꯥꯛꯇꯨꯗ ꯐꯠ ꯐꯝꯊꯗꯨꯅ ꯈꯪꯀꯧ ꯀꯧꯏ ꯍꯩ ꯀꯦꯊꯕꯤꯌꯥ ꯀꯦꯊꯕꯤ ꯈꯪꯈꯪꯅ ꯍꯣꯏꯃ ꯉꯁꯥꯏꯗꯩ ꯅꯪ ꯅꯅꯥ ꯇꯥꯗ꯭ꯔꯥ ꯑꯩꯅ ꯀꯧꯔꯤꯁꯦ ꯍꯥ ꯇꯥꯅ ꯇꯥꯁꯤꯟꯅꯗꯕ꯭ꯔꯥ ꯍꯥꯏꯕꯕꯨ ꯅꯅꯥꯗꯣ ꯂꯩꯈꯨꯟ ꯇꯧꯗꯅ ꯄꯪꯕ ꯁꯣꯏꯔꯣꯏ ꯀꯦꯊꯕꯤ ꯃꯇꯧ ꯃꯥꯅ ꯀꯅꯥꯅꯣ ꯅꯪꯕꯣ ꯉꯁꯥꯏꯗꯒꯤ ꯃꯤꯒꯤ ꯐꯤ ꯁꯨꯐꯝꯁꯤ ꯂꯥꯛꯇꯨꯅ ꯀꯦꯊꯕꯤꯅ ꯀꯧꯔꯤꯗꯨꯕꯣ ꯀꯅꯥꯏ ꯀꯦꯊꯕꯤꯅꯣ ꯁ꯭ꯋꯥꯏꯗ ꯀꯦꯊꯕꯤ ꯀꯧꯕꯤ ꯅꯨꯄꯤ ꯑꯝꯇ ꯂꯩꯇꯦ ꯏꯁ ꯀꯔꯤꯅꯣ ꯁꯤꯗꯤ ꯅꯠꯇꯦ ꯃꯤꯒꯤ ꯁꯦꯜ ꯇꯣꯟꯃꯟꯗꯅ ꯄꯦꯡ ꯁꯣꯏꯔꯕ ꯖꯥꯠꯂꯣ ꯄꯦꯡ ꯁꯣꯏꯒꯦꯔꯥ ꯑꯃ ꯇꯧꯒꯦꯔꯥ ꯑꯩꯗꯤ ꯁꯦꯜꯗꯤ ꯄꯤꯗꯕ ꯌꯥꯔꯣꯏ ꯀꯦꯊꯕꯤꯌꯥ ꯉꯥꯎꯁꯤꯟ ꯐꯩꯖꯤꯟꯅꯔꯛꯀꯅꯨ ꯀꯦꯊꯕꯤ ꯍꯥꯏꯗꯅ ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯀꯧꯔꯤꯕꯁꯦ ꯅꯪꯅꯤ ꯅꯪ ꯑꯗꯨꯒ ꯑꯩꯅꯅꯦ ꯅꯪꯅ ꯑꯩꯉꯣꯟꯗꯒꯤ ꯄꯨꯈꯤꯕ ꯁꯦꯜꯗꯣ ꯊꯧꯕ ꯂꯥꯛꯂꯤꯕ ꯀꯗꯥꯏ ꯃꯇꯝ ꯃꯥꯡꯍꯟꯒꯅꯨ ꯁꯦꯜꯗꯣ ꯄ꯭ꯔꯞ ꯄꯨꯊꯣꯔꯛꯇꯨꯅ ꯄꯤꯔꯛꯎ ꯑꯩ ꯊꯦꯡꯉꯦ ꯊꯕꯛ ꯂꯩꯍꯧꯔꯤ ꯀꯅꯥꯅꯣ ꯅꯪꯕꯣ ꯀꯦꯊꯕꯤ ꯍꯥꯏꯁꯤꯅ ꯀꯅꯥꯅꯣ ꯑꯁ ꯃꯦꯟ ꯃꯥꯟ ꯇꯥꯗꯕ ꯉꯥꯛꯇ ꯆꯠꯊꯣꯛꯑꯁꯦ ꯑꯩ ꯐꯤꯁꯤ ꯉꯥꯏꯍꯥꯛꯇ ꯒ꯭ꯌꯥꯟ ꯇꯥꯅ ꯁꯨꯒꯦ ꯆꯕꯦꯡ ꯁ꯭ꯋꯥꯏꯗ ꯉꯥꯡꯂꯅꯨ ꯍꯩꯃ ꯁꯤꯗꯤ ꯄꯨꯔꯥ ꯃꯑꯣꯡ ꯑꯃꯅꯤꯗꯅ ꯉꯥꯎꯔꯤꯔ ꯉꯥꯎꯁꯤꯟꯅꯔꯤꯔ ꯀꯩꯅꯣꯝ ꯇꯧꯔꯤꯌꯦ ꯐꯩ ꯅꯪꯅ ꯉꯝꯕ꯭ꯔꯥ ꯑꯩꯅ ꯉꯝꯕ꯭ꯔꯥ ꯌꯦꯡꯅ ꯇꯥꯏ ꯈꯪꯅꯦꯕ ꯂꯩꯃ ꯅꯣꯛꯁꯤꯟꯅꯗꯨꯅ ꯃꯥꯅ ꯄꯥꯏꯔꯛꯄ ꯁꯦꯡꯒꯥꯎꯗꯨꯗꯒꯤ ꯁꯦꯜ ꯈꯔ ꯄꯨꯊꯣꯛꯇꯨꯅ ꯍꯥꯏ ꯑꯩꯁꯦ ꯅꯪꯒꯤ ꯅꯅꯥꯛꯇ ꯁꯦꯜ ꯊꯧꯕ ꯂꯥꯛꯄꯅꯤ ꯑꯗ ꯊꯣꯡꯒꯥꯜꯗ ꯁꯦꯜꯁꯦ ꯇꯥꯔꯝꯕ ꯀꯦꯊꯕꯤꯒ ꯑꯣꯏꯔꯝꯒꯗ꯭ꯔꯅ ꯑꯩꯁꯦ ꯋꯥꯒ ꯍꯥꯏꯕ ꯅꯪꯗꯤ ꯀꯦꯊꯕꯤ ꯅꯣꯛꯇꯨꯅ ꯑꯍꯣ ꯃꯥꯅꯦ ꯏꯅꯦ ꯑꯩꯒꯤꯅꯦ ꯉꯁꯥꯏ ꯊꯣꯡꯒꯥꯜ ꯊꯣꯛꯄꯗ ꯇꯥꯍꯧꯕ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯀꯗꯥꯏ ꯁꯦꯜꯗꯣ ꯂꯩꯃ ꯁꯦꯜꯁꯤꯡꯗꯨ ꯁꯦꯡꯒꯥꯎꯗ ꯑꯃꯨꯛ ꯐꯠ ꯍꯥꯞꯆꯤꯟꯗꯨꯅ ꯃꯃꯤꯠ ꯁꯨꯛꯇꯨꯅ ꯀꯗꯥꯏ ꯁꯦꯜꯗꯤ ꯀꯥꯏꯅ ꯊꯨꯔꯥꯏ ꯃꯆꯥ ꯅꯪ ꯅꯠꯇ꯭ꯔꯣ ꯍꯧꯖꯤꯛꯇ ꯀꯦꯊꯕꯤ ꯀꯅꯥꯅꯣ ꯈꯪꯗꯦ ꯍꯥꯏꯈꯤꯕꯗꯣ ꯀꯦꯊꯕꯤ ꯃꯔꯩ ꯆꯤꯛꯇꯨꯅ ꯃꯕꯨꯛꯅꯤꯡꯗ ꯑꯁ ꯑꯩꯅ ꯒꯊꯥ ꯆꯨꯗꯅ ꯀꯅꯥꯅ ꯆꯨꯅꯤ ꯍꯥꯏꯒꯦ ꯍꯅꯨꯕꯤꯒꯤ ꯂꯥꯡꯗ ꯊꯨꯔꯦꯕ ꯀꯃꯥꯏꯅ ꯇꯧꯅꯤ ꯑꯃꯨꯛ ꯉꯥꯎꯁꯤꯟꯅꯕꯁꯨ ꯌꯥꯔꯔꯣꯏꯅꯦ ꯀꯃꯥꯏꯅ ꯇꯧꯅꯤ ꯑꯩꯗꯤ ꯂꯩꯃ ꯃꯃꯤꯠꯇꯨ ꯁꯦꯞꯀꯠꯂꯒ ꯆꯤꯡꯂꯒ ꯀꯧꯏ ꯀꯦꯊꯕꯤ ꯅꯣꯛꯁꯤꯟꯅꯗꯨꯅ ꯇꯥꯏꯌꯦꯅꯦ ꯂꯩꯗꯅꯒ ꯆꯦꯟꯕ ꯌꯥꯔꯔꯣꯏꯌꯦ ꯏꯕꯦꯝꯃ ꯄꯨꯊꯣꯔꯛꯎ ꯁꯦꯜꯗꯣ ꯄꯨꯖꯈ꯭ꯔꯒꯦ ꯑꯩ ꯄꯤꯅꯤꯡꯗꯕ ꯅꯠꯇꯦ ꯄꯨꯊꯣꯔꯛꯇꯨꯅ ꯁꯠ ꯄꯤꯅꯤꯡꯉꯤ ꯑꯗꯨꯕꯨ ꯂꯩꯇꯅꯗꯤ ꯀꯔꯝ ꯍꯦꯛꯇ ꯄꯨꯊꯣꯔꯛꯇꯨꯅ ꯄꯤꯅꯤ ꯃꯤꯒꯤ ꯁꯦꯜꯗꯣ ꯁꯤꯡꯅꯤ ꯈꯪꯗ꯭ꯔꯕꯗꯤ ꯀꯔꯤꯒꯤ ꯄꯨꯔꯤꯌꯥ ꯑꯗꯨꯁꯨ ꯈꯖꯤꯛ ꯈꯔꯥꯛꯇꯒ ꯅꯠꯇꯦ ꯄꯨꯔꯤꯅꯦꯅ ꯁꯦꯟꯖꯥꯝ ꯑꯃꯅꯤ ꯍꯣꯏꯅꯦ ꯆꯨꯝꯃꯤ ꯁꯦꯟꯌꯥꯝ ꯑꯃꯅꯤ ꯏꯅꯦꯗꯒꯤ ꯑꯩꯅ ꯄꯨꯔꯤꯕꯗꯣ ꯆꯨꯝꯃꯤ ꯀꯥꯏꯅꯁꯨ ꯍꯥꯏꯔꯤꯅꯦ ꯏꯅꯦ ꯉꯁꯤꯒꯤꯗꯤ ꯑꯩ ꯎꯄꯥꯏ ꯂꯩꯇꯦ ꯍꯌꯦꯡꯗꯣ ꯑꯩ ꯌꯥꯝꯗ꯭ꯔꯁꯨ ꯏꯅꯦꯒꯤ ꯁꯦꯜꯗꯣ ꯈꯔ ꯄꯤꯊꯣꯔꯛꯂꯒꯦ ꯑꯗꯨ ꯉꯁꯥꯏꯅ ꯉꯥꯎꯁꯤꯟ ꯐꯩꯖꯤꯟꯅꯗ꯭ꯔꯁꯨ ꯍꯥꯏꯕ ꯌꯥꯗ꯭ꯔꯣ ꯏꯅꯦ ꯉꯥꯎꯁꯤꯟꯅꯕ ꯅꯠꯇꯦ ꯃꯁꯥꯒꯤ ꯑꯗꯨꯝ ꯈꯔ ꯉꯥꯎꯕꯅꯤ ꯑꯃꯨꯛ ꯑꯩꯁꯦ ꯑꯉꯥꯎ ꯂꯩꯅꯥ ꯍꯧꯕꯅꯤ ꯂꯩꯃ ꯑꯣꯟꯁꯤꯟꯅꯕ ꯇꯜꯂꯗꯨꯅ ꯋꯥꯗꯨ ꯐꯠ ꯁꯝꯗꯠꯂꯒ ꯍꯥꯏ ꯍꯌꯦꯡꯗꯣ ꯁꯣꯏꯔꯛꯑꯅꯨ ꯍꯦꯛ ꯁꯣꯏꯕꯗ ꯑꯩꯒꯤ ꯏꯒꯨꯜ ꯈꯪꯕ ꯅꯠꯇ꯭ꯔꯣ ꯍꯣꯏꯅꯦ ꯁꯩꯇꯅ ꯁꯥꯈꯤ ꯏꯁꯣꯔ ꯁꯥꯈꯤ ꯁꯣꯏꯔꯣꯏꯀꯣ ꯑꯩ ꯁꯣꯏꯔꯣꯏ ꯂꯩꯃ ꯆꯠꯈꯤꯕꯒ ꯀꯦꯊꯕꯤ ꯋꯥꯏ ꯁꯪꯕꯒꯤ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯒ ꯏꯁ ꯋꯥꯏ ꯍꯦꯛ ꯁꯪꯉꯤꯗ ꯈꯣꯡ ꯍꯥꯝꯈꯤꯕꯒꯨꯝ ꯏꯁꯥꯁꯤ ꯌꯥꯡꯉꯤꯗ ꯂꯩꯃꯁꯤ ꯂꯨꯈ꯭ꯔꯥꯕꯤꯅꯤ ꯃꯆꯥꯅꯨꯄꯥ ꯑꯅꯤꯒ ꯃꯥꯒ ꯈꯛ ꯂꯩꯕꯅꯤ ꯂꯨꯈ꯭ꯔꯥꯕꯤ ꯑꯣꯏꯔꯕꯁꯨ ꯂꯩꯃꯒꯤ ꯃꯐꯝꯗ ꯁꯦꯜꯒꯤ ꯑꯋꯥꯠꯄ ꯂꯩꯇꯦ ꯃꯄꯨꯔꯣꯏꯕꯅ ꯊꯝꯂꯝꯕ ꯃꯔꯜ ꯃꯊꯨꯝꯁꯨ ꯅꯠꯇꯦ ꯃꯁꯥꯅꯁꯨ ꯅꯣꯝꯗꯨꯅ ꯇꯥꯟꯖꯕ ꯇꯨꯡꯁꯤꯟꯖꯕ ꯁꯦꯜ ꯉꯥꯛꯇꯅꯤ ꯃꯊꯟꯇꯅ ꯌꯨꯝ ꯄꯨꯔꯛꯄꯒꯤ ꯍꯧꯅꯕꯤ ꯈꯔ ꯀꯨꯞꯄꯤ ꯁꯦꯜ ꯂꯤꯛꯅ ꯁꯤꯖꯤꯟꯅꯩ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯆꯥꯅꯨꯄꯥ ꯑꯅꯤꯁꯨ ꯅꯨꯄꯤ ꯂꯣꯏꯅ ꯊꯤꯔꯦ ꯏꯕꯣꯊꯣꯏꯒꯤ ꯅꯨꯄꯤꯁꯤꯅ ꯈꯔ ꯃꯇꯟ ꯇꯜꯂꯤ ꯑꯗꯨꯒ ꯃꯄꯥꯝꯗ ꯄꯣꯠ ꯊꯩꯕꯁꯨ ꯈꯔ ꯀꯟꯖꯩ ꯑꯗꯨꯒ ꯊꯣꯏꯕꯒꯤ ꯅꯨꯄꯤꯁꯤꯅ ꯃꯈꯨꯠ ꯈꯔ ꯆꯥꯎꯏ ꯄꯣꯠ ꯈꯨꯗꯤꯡ ꯂꯤꯛꯅ ꯁꯤꯖꯤꯟꯅꯕ ꯍꯩꯇꯦ ꯂꯩꯔꯝ ꯈꯨꯗꯤꯡ ꯖꯣꯕ ꯍꯦꯛꯇ ꯇꯧꯊꯣꯛꯀꯅꯤ ꯂꯩꯃꯃꯥꯗꯤ ꯂꯥꯛꯂꯤꯕ ꯃꯃꯧ ꯑꯅꯤ ꯑꯁꯤꯒꯤ ꯃꯑꯣꯡ ꯃꯇꯧ ꯎꯔꯒ ꯃꯈꯣꯡ ꯁꯥꯡꯅ ꯇꯤꯡꯊꯣꯛꯂꯒ ꯀꯞꯅꯤꯡꯕ ꯍꯥꯏꯗꯨ ꯑꯣꯏꯔꯕꯅꯤ ꯂꯩꯃ ꯆꯥꯛ ꯂꯣꯏꯔꯦ ꯍꯥꯏꯕꯗꯨꯗ ꯆꯥꯛꯈꯨꯝ ꯆꯪꯂꯛꯄꯅꯤ ꯄꯨꯈꯝꯁꯤꯡꯗꯨꯗ ꯌꯥꯎꯔꯤꯕ ꯆꯥꯛꯌꯥꯝꯁꯤꯡꯗꯨ ꯎꯕꯗ ꯂꯩꯃ ꯃꯊꯕꯥꯛ ꯌꯩꯗꯨꯅ ꯍꯥꯏꯖꯩ ꯕꯤꯁꯅꯨ ꯆꯥꯛꯌꯥꯝꯁꯤꯗꯤ ꯊꯣꯏꯕꯁꯨ ꯍꯥꯏ ꯇꯥꯔꯤꯕꯣ ꯑꯩꯒꯤ ꯆꯥꯛꯁꯤ ꯌꯥꯝꯃꯜꯂꯤ ꯈꯔ ꯍꯟꯖꯤꯜ ꯂꯩꯃꯅꯝ ꯃꯤ ꯑꯃꯒꯤ ꯆꯥꯛꯄꯨ ꯑꯁꯨꯛ ꯌꯥꯝꯅ ꯊꯤꯔꯕꯗꯤ ꯐꯧ ꯕꯣꯔꯥ ꯑꯃꯅ ꯊꯥ ꯑꯃꯐꯥꯎ ꯆꯠꯂꯔꯣꯏ ꯁꯪꯕꯥꯟꯅꯕꯤ ꯃꯨꯔꯨꯝ ꯁꯣꯜꯂꯤ ꯃꯕꯨꯛ ꯊꯜꯂꯣꯏꯗ꯭ꯔꯅ ꯌꯥꯝ ꯊꯣꯡꯕꯤꯕꯩ ꯋꯥꯅꯤ ꯃꯁꯤ ꯍꯅꯨꯕꯤꯁꯤꯁꯨ ꯂꯤꯛꯈ꯭ꯔ ꯄꯣꯠꯅꯤ ꯁꯦꯟꯗ꯭ꯔꯥꯡ ꯃꯊꯤꯅ ꯁꯤꯀꯤ ꯈꯨꯂꯤꯗꯣ ꯍꯦꯛ ꯇꯧꯏ ꯍꯥꯏꯕ
ꯃꯥꯏꯁꯤ ꯊꯣꯛꯑꯁꯨ ꯆꯥꯟꯅꯔꯣꯏꯗꯕ ꯁꯪꯕꯥꯅꯕꯤ ꯍꯣꯏ ꯃꯥꯏꯍꯩꯗ ꯆꯥꯛꯇꯨ ꯃꯨꯛ ꯍꯟꯖꯤꯟꯈꯤ ꯊꯔꯣꯁꯨ ꯆꯥꯛꯈꯨꯝ ꯆꯪꯂꯛꯇꯨꯅ ꯃꯥꯒꯤ ꯆꯥꯛꯂꯨꯛ ꯃꯥꯡꯗꯨꯗ ꯐꯝꯊꯔꯤ ꯃꯈꯨꯠ ꯍꯥꯝꯒꯦꯅ ꯈꯨꯖꯥꯝ ꯊꯤꯔꯛꯄꯗ ꯃꯅꯥꯛꯇꯒꯤ ꯈꯔ ꯂꯥꯞꯅ ꯂꯩꯔꯝꯕꯗꯨꯗ ꯁꯪꯕꯥꯅꯕꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏ ꯏꯅꯥꯎ ꯏꯆꯦ ꯐꯝꯈ꯭ꯔꯦ ꯍꯧꯒꯠꯄ ꯇꯜꯂꯤ ꯅꯪ ꯈꯨꯖꯥꯝꯁꯦ ꯑꯝꯇ ꯂꯥꯝꯕꯤꯔꯛꯀꯦꯔꯥ ꯁꯪꯕꯥꯅꯕꯤ ꯍꯥꯏꯔꯤꯕꯗꯨ ꯇꯧꯏ ꯈꯨꯖꯥꯝꯗꯨ ꯂꯧꯔꯛꯇꯨꯅ ꯃꯁꯤꯗ ꯄꯤ ꯊꯔꯣꯁꯨ ꯈꯨꯖꯥꯝꯗꯨꯗ ꯃꯈꯨꯠꯇꯨ ꯍꯥꯝꯗꯨꯅ ꯆꯥꯛ ꯆꯥꯕ ꯍꯧꯏ ꯂꯩꯃ ꯆꯥꯛꯇꯨ ꯆꯥꯗꯦ ꯃꯥ ꯉꯁꯥꯏꯗꯒꯤ ꯇꯧꯔꯤꯕꯁꯤꯡꯗꯨ ꯃꯃꯤꯠ ꯀꯨꯞꯇ ꯌꯦꯡꯗꯨꯅ ꯂꯩꯔꯤꯕꯅꯤ ꯏꯕꯣꯊꯣꯏ ꯃꯃꯥꯒꯤ ꯃꯇꯧꯗꯨ ꯎꯔꯗꯨꯅ ꯏꯃꯥ ꯆꯥꯛꯇꯨ ꯆꯥꯔꯣꯗꯨꯅ ꯀꯩꯗꯧꯔꯒꯦ ꯂꯩꯃ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯒ ꯆꯥꯛꯇꯨ ꯀꯣꯊꯥ ꯀꯣꯊꯥꯅ ꯀꯅꯥꯗꯁꯨ ꯌꯦꯡꯗꯅ ꯍꯥꯏꯔꯛꯏ ꯑꯩ ꯀꯅꯥꯗꯁꯨ ꯋꯥ ꯉꯥꯡꯂꯣꯏ ꯑꯗꯨꯕꯨ ꯅꯈꯣꯏ ꯍꯩꯁꯤꯡꯅꯗꯤ ꯆꯠꯂꯨ ꯅꯈꯣꯏ ꯑꯉꯥꯡ ꯑꯃꯇ ꯅꯠꯇ꯭ꯔꯕꯅꯤ ꯑꯩꯕꯨ ꯋꯥ ꯉꯥꯡꯍꯟꯒꯅꯨ ꯑꯩ ꯋꯥ ꯉꯥꯡꯅꯤꯡꯗꯦ ꯁꯤ ꯍꯥꯏꯗꯨꯅ ꯂꯩꯃ ꯆꯥꯛ ꯑꯗꯨ ꯇꯨꯃꯤꯟ ꯆꯥꯈꯤ ꯏꯕꯣꯊꯣꯏ ꯑꯃꯗꯤ ꯊꯣꯏꯕ ꯃꯈꯣꯏ ꯑꯅꯤꯗꯤ ꯃꯃꯥꯒꯤ ꯃꯒꯨꯜ ꯈꯪꯏ ꯃꯃꯥꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨ ꯃꯕꯥꯅꯤꯗꯤ ꯒ꯭ꯌꯥꯟ ꯇꯥꯕ ꯉꯝꯈ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯃꯧ ꯑꯅꯤꯗꯨꯗꯤ ꯍꯥꯏꯔꯛꯂꯤꯕ ꯃꯅꯦꯝꯒꯤ ꯋꯥꯗꯨ ꯒ꯭ꯌꯥꯟ ꯇꯥꯕ ꯉꯝꯗꯦ ꯂꯧꯁꯤꯟꯕꯁꯨ ꯉꯝꯂꯝꯗꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯁꯪꯕꯥꯅꯕꯤ ꯑꯁꯤ ꯃꯍꯧꯁꯥꯗꯒꯤ ꯏꯁꯩ ꯁꯛꯄꯁꯤ ꯈꯔ ꯄꯥꯝꯖꯩ ꯑꯌꯨꯛꯇꯨ ꯌꯦꯅꯈꯥꯗ ꯏꯁꯩ ꯁꯛꯅ ꯁꯛꯅ ꯏꯔꯨꯗꯨꯅ ꯂꯩꯕꯅꯤ ꯄꯥꯝꯕꯣꯝ ꯋꯥꯡꯅ ꯊꯥꯡꯒꯠꯇꯨꯅ ꯂꯩꯅ 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 ꯖꯒꯣꯏ ꯁꯥꯔꯤ ꯖꯒꯣꯏ ꯁꯥꯔꯤ ꯖꯒꯣꯏ ꯁꯥꯔꯤ ꯖꯒꯣꯏ ꯁꯥꯔꯤ आहा लैना 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 जगोई सारी हा थंगनबगी मौ अदुसु येनखागी दारीदुदा वाई तैदुना लैबनी सक्लिबे इसैदु हौमनबदुदा नुसीद्रदुना असुमना खोंजेल कन्ना हाय चट्लोने हे कनाइदगी क्वाक अमोमनो अयुक्सिदा खोंफम इरै लैतदौना ngenga taninगदमना तानिंगदबना नकोंगसी इ तारे इ संगबानबी नुरा तकलंबदु लेपलगा मनाकोंदु थांगतुना ताय हाइस मागिसी एंगोंदा हारि सोइदन ओइरमगनी मानि एंगोंदनी माना हारिसे एंगोंदनी अदु ओइरदी तानिंगद्रबदी कसकलके कन्नेक्ता सके हा पाम्बोम वांगना थांगतुना लैना 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 जगोई सारी नुपीदु वाई तैरंबदगी फुक हौगत्तुना पाइरंब नुरादु लाक्तना खंगलंगलंखिदुना खोंजेलदु तिंखत्तना मासु सकलई पाम्बोम वांगना थांगतुना लैना 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 जगोई सारी संगबानबी इखंग येखंग इरुजरंबदगी फुक हौगत्तुना हेक्ता खंगलाव लाउदुना हाय खुदोंबीगा थिंदुना महापापी खंगिने मितौ तमलबसु इसैदो खरा तपना सकपा याद्रो अमदसु येनखादगी हेक्ता खुमलई नंदी तपना सकप्रो अयुक्नी खंगदे अमनी खंगदे मसिदैसिदा पाम्बोम वांगना हाइदना फजरे काइना खलिरो खोंजेलनेना हमिंगना बे खोंगदु हि मालदना तानिंगदे खंगबो इस अइबो हमिंगना खोंगबा मालि काइना अमुतोंबी नंग हौगनु नमिंग मंगना अमुतोंबी कौसिले कुसु फंगे याम ngौबसु नते थेरिबा मथि लाक्थीदुदने मी याम नोकनागनु अयुक्तो लैमदी याहुंगना हौदुना नुंसित चाबु थोखिबना युमदा लैते थरोदी अनीदुगी याक्लबा खोंजेलदु तानिंगद्र माले थोरक्तुना हाइरई यारेबा अयुक्सिदा ओथोकनसु तानखिद्रे संगबानबी यारे तो सक्तासे हेक नुंसिरक्तबा अमुतोंबीना थरो ननाउ नुपी क्वाक मानबिसे अमता पुसिनख्रो अयुक्सिदा पेट पा याम खोंगी युमलोनबा इखोय ताबा हिबा ngamdre माना खोंगबदा संगबानबी साउनिंगना मनाक्ता लैरिबा बार्टिनदु ताप पाइदुना हाय अरेंबदा ngasi खतनबा याम हौब्रबु बार्टिन सिना थोए थोमक्तना मको काइनिसे अमुतोंबीसु मनाक्ता लैरिबा नुरा सफुदु ताप पाइखतुना सिउब्रा सिना नाराय बक्तुदा पीरदी पाप इसिंग कोकन हौजरक्सन थरोना सियारेबा निमक नथौ सिंगदो तौनगेदि लैति अरेंबदा मतम मांगहल्लगा खतनरगा लैरि संगबानबी नंसु यारे इरु लुरिदो प्रप लोइसिनबा तौरु अमुतोंबी नंसु यारे नथौदु तुमिना तौरु अमुतोंबी मुरुम सोन फेट हाइदोक्तुना सत्खि संगबानबीसु मुरुम सोनदुना इरु लुरिबदु मखा सत्थै थरोना अहि तुमसितका फाद्रि नुइ लाउनबगी खोंजेलदुदा तुम्बगा लोइ काइरबन ngayakta uirukhige chakto nang khra thongoko nangna thongbana haweba tharo sangki sangbanabi khoidau sawningna
ꯃꯁꯤꯃꯁꯨ ꯇꯟꯕꯗ ꯃꯄꯪ ꯀꯥꯖꯔꯕꯅꯤ ꯃꯇꯟ ꯇꯜꯂꯤ ꯈꯨꯇꯟꯁꯤꯒ ꯍꯥꯏꯔꯨꯔꯗꯤ ꯀꯩꯗꯧ ꯃꯌꯨꯝ ꯄꯥꯜꯂꯩꯅꯣ ꯈꯪꯗꯦꯅꯦ ꯃꯌꯨꯝꯗ ꯑꯗꯨꯝ ꯇꯨꯝꯗꯅ ꯆꯥꯗꯅ ꯂꯩꯒꯦꯗꯤ ꯂꯩꯇꯦ ꯏꯃꯨꯡꯁꯤꯗ ꯃꯧ ꯑꯅꯤ ꯁꯨꯏꯗꯨꯉꯥꯏ ꯀꯔꯤꯝ ꯀꯥꯟꯅꯗꯦ ꯊꯕꯛ ꯈꯨꯗꯤꯡ ꯑꯩꯅꯗ ꯉꯥꯛꯇꯅꯤ ꯇꯧꯔꯤꯕ ꯁꯨꯝ ꯑꯩꯅ ꯋꯥ ꯉꯥꯡꯗꯕꯁꯤꯗ ꯅꯨꯡꯉꯥꯏꯕ ꯑꯃ ꯌꯥꯎꯔꯤ ꯃꯤꯁꯤꯡꯁꯦ ꯃꯁꯤꯗ ꯊꯕꯛ ꯇꯧꯔꯦꯅ ꯁꯤꯡꯊꯥꯕꯤꯕꯁꯨ ꯅꯠꯇꯕ ꯍꯅꯨꯕꯤ ꯑꯃ ꯂꯩꯔꯤꯁꯤꯅ ꯂꯤꯛꯏ ꯂꯤꯛꯇꯦ ꯀꯨꯞꯄꯤ ꯀꯨꯞꯇꯦꯅ ꯑꯃꯨꯛ ꯉꯥꯡꯂꯤꯕ ꯊꯕꯛꯁꯨ ꯇꯧꯕ ꯃꯤꯋꯥꯁꯨ ꯇꯥꯕ ꯍꯥꯏꯗꯣ ꯑꯩ ꯇꯧ ꯂꯩꯔꯝꯃꯦ ꯏꯃꯨꯡ ꯑꯃꯗ ꯃꯧ ꯑꯅꯤ ꯂꯩꯔꯒ ꯃꯧ ꯑꯃꯗꯨꯅ ꯊꯕꯛ ꯑꯃꯠꯇ ꯇꯧꯗꯅ ꯑꯃꯗꯨꯅ ꯑꯗꯨꯝ ꯇꯧꯔꯕꯗꯤ ꯏꯃꯨꯡꯗꯨ ꯃꯍꯤ ꯑꯗꯨꯝ ꯂꯥꯡꯕ ꯍꯥꯏꯕꯁꯤ ꯃꯍꯧꯁꯥꯅꯤ ꯂꯩꯃꯒꯤ ꯏꯃꯨꯡꯁꯨ ꯃꯍꯤ ꯂꯥꯡꯕ ꯈꯔ ꯍꯧꯔꯛꯂꯕꯅꯤ ꯅꯨꯡꯊꯤꯜꯗꯨ ꯊꯥꯔꯣ ꯆꯥꯛꯈꯨꯝꯗꯒꯤ ꯄꯣꯠ ꯆꯩ ꯄꯨꯕ ꯌꯥꯕ ꯀꯔꯤ ꯀꯔꯤꯅꯣ ꯈꯜꯂꯒ ꯈꯥꯎꯗꯨꯗ ꯍꯥꯞꯇꯨꯅ ꯃꯄꯥꯝꯗ ꯄꯨꯗꯨꯅ ꯆꯠꯈꯤ ꯃꯁꯤ ꯃꯥꯒꯤ ꯃꯆꯠꯅꯤ ꯇꯣꯏꯅ ꯇꯣꯏꯅ ꯃꯄꯥꯝ ꯆꯠꯀꯅꯤ ꯄꯨꯕ ꯌꯥꯕ ꯌꯨꯝꯁꯤꯗꯒꯤ ꯄꯣꯠ ꯆꯩ ꯃꯍꯥꯛ ꯄꯨꯗꯨꯅ ꯍꯦꯛ ꯆꯠꯂꯤ ꯅꯨꯃꯤꯗꯥꯡ ꯑꯗꯨ ꯁꯪꯕꯥꯅꯕꯤ ꯆꯥꯛ ꯊꯣꯡꯕ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯄꯗ ꯏꯟꯁꯥꯡ ꯂꯨꯄꯥꯛ ꯑꯗꯨꯗ ꯏꯟꯁꯥꯡ ꯑꯃꯠꯇ ꯌꯥꯎꯔꯝꯗꯕꯗꯨꯗ ꯃꯍꯥꯛꯇꯤ ꯉꯛꯈ꯭ꯔꯦ ꯍꯥꯏꯖꯩ ꯉꯁꯥꯏ ꯑꯌꯨꯛꯇꯅꯤ ꯏꯃꯥꯅ ꯏꯟꯁꯥꯡ ꯃꯅꯥ ꯃꯁꯤꯡ ꯃꯌꯥꯝ ꯑꯃ ꯂꯩꯔꯛꯇꯨꯅ ꯑꯩꯅꯅꯦ ꯏꯟꯁꯥꯡ ꯂꯨꯄꯥꯛꯁꯤꯗ ꯍꯥꯞꯇꯨꯅ ꯊꯝꯂꯝꯕꯗꯣ ꯑꯗꯨꯒ ꯀꯩꯅꯣ ꯑꯃꯠꯇ ꯌꯥꯎꯔꯝꯗ꯭ꯔꯤꯕꯁꯤꯕꯣ ꯁꯣꯏꯗ꯭ꯔꯦ ꯎꯆꯤ ꯑꯃꯣꯝꯁꯤꯅ ꯆꯨꯝꯗꯅ ꯍꯣꯜꯂꯝꯃꯅꯤ ꯈꯪꯅꯤꯡꯕꯁꯤꯗꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯅꯤ ꯆꯥꯛ ꯂꯣꯏꯔꯦ ꯍꯥꯏꯗꯨꯅ ꯃꯌꯥꯝꯗꯨ ꯁꯪꯕꯥꯅꯕꯤꯅ ꯀꯧꯔꯨꯔꯦ ꯃꯌꯥꯝꯗꯨꯁꯨ ꯆꯪꯂꯛꯇꯨꯅ ꯆꯥꯛꯂꯨꯛ ꯃꯥꯡꯗꯨꯗ ꯐꯝꯊꯅꯔꯦ ꯊꯣꯏꯕꯅ ꯏꯟꯁꯥꯡꯗꯤ ꯍꯥꯞꯇ꯭ꯔꯤ ꯃꯥꯜꯂꯦ ꯅꯪꯒꯤꯁꯦ ꯁꯪꯕꯥꯅꯕꯤ ꯊꯧꯁꯥꯅ ꯏꯟꯁꯥꯡꯒ ꯊꯣꯡꯗꯦ ꯆꯥꯛꯂꯨꯛ ꯅꯥꯀꯜꯗ ꯍꯥꯞꯂꯤꯕ ꯊꯨꯝꯗꯣ ꯏꯟꯁꯥꯡꯅꯤ ꯑꯗꯨꯒ ꯆꯥꯎ ꯊꯨꯝꯁꯤꯒ ꯆꯥꯛꯁꯤꯒ ꯀꯃꯥꯏ ꯆꯥꯗꯣꯏꯕ ꯂꯩꯃꯅ ꯉꯁꯥꯏꯗ ꯅꯠꯇ꯭ꯔꯣ ꯑꯩꯅ ꯏꯟꯁꯥꯡ ꯃꯌꯥꯝ ꯑꯃ ꯂꯩꯗꯨꯅ ꯄꯤꯁꯤꯟꯈ꯭ꯔꯤꯕꯗꯣ ꯍꯥ ꯏꯟꯁꯥꯡ ꯂꯩꯇꯕꯁꯨ ꯅꯠꯇꯦ ꯑꯗꯨꯒ ꯏꯟꯁꯥꯡ ꯊꯣꯡꯗ꯭ꯔꯦ ꯍꯥꯏꯔꯤꯕꯁꯤꯕꯨ ꯆꯥꯛ ꯏꯟꯁꯥꯡ ꯈꯖꯤꯛ ꯐꯥꯎꯕ ꯅꯣꯏ ꯊꯣꯡꯕ ꯇꯟꯗꯅ ꯁꯝꯖꯤꯜꯂꯤꯕꯅꯦꯕ ꯊꯥꯔꯣ ꯑꯁꯨꯝ ꯁꯥꯗꯅ ꯍꯥꯏ ꯆꯥꯛꯁꯦ ꯅꯪꯅ ꯊꯣꯡꯕ ꯇꯜꯂꯦ ꯍꯥꯏꯔꯁꯨ ꯑꯩꯉꯣꯟꯗ ꯏꯁꯦꯡ ꯁꯦꯡꯅ ꯏꯆꯦ ꯆꯥꯛꯁꯦ ꯉꯁꯤꯗꯤ ꯈꯔ ꯊꯣꯡꯕꯤꯌꯣꯅ ꯍꯥꯏꯕ ꯌꯥꯗ꯭ꯔꯣ ꯆꯥꯛꯁꯦ ꯈꯛꯇꯪ ꯊꯨꯝꯁꯤꯒ ꯀꯃꯥꯏꯅ ꯆꯥꯗꯣꯏꯅꯣ ꯍꯥꯏꯕꯁꯤꯕꯨ ꯁꯪꯕꯥꯅꯕꯤ ꯈꯣꯟꯖꯦꯜꯗꯨ ꯋꯥꯡꯂꯞꯅ ꯆꯥꯛꯇꯨ ꯈꯛ ꯊꯣꯡꯂꯤꯕꯗꯣ ꯌꯥꯝ ꯐꯔꯕꯅꯤ ꯏꯟꯁꯥꯡ ꯂꯨꯕꯥꯛꯇ ꯌꯥꯍꯧꯕ ꯃꯅꯥ ꯃꯁꯤꯡꯗꯒꯤ ꯍꯧꯔꯒ ꯉꯥ ꯆꯥꯛ ꯈꯨꯗꯤꯡꯃꯛ ꯏꯆꯦꯅ ꯅꯄꯥꯝꯗ ꯂꯣꯏꯅ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯒ ꯀꯔꯥꯏꯗꯒꯤ ꯀꯔꯤ ꯀꯣꯠꯂꯒ ꯏꯟꯁꯥꯡꯗꯣ ꯊꯣꯡꯗꯣꯏꯁꯤꯕꯣ ꯊꯥꯔꯣꯗꯨ ꯉꯝꯅꯕ ꯈꯨꯝꯃꯤ ꯀꯔꯤ ꯅꯪ ꯎꯍꯧꯕ꯭ꯔꯣ ꯑꯩꯅ ꯆꯥꯛꯈꯨꯝꯁꯤꯗꯒꯤ ꯄꯣꯠ ꯆꯩ ꯄꯨꯕꯗꯣ ꯅꯪ ꯎꯍꯧꯕ꯭ꯔꯕ ꯅꯃꯤꯠꯇꯨꯅ ꯎꯗꯤ ꯎꯗꯅ ꯄꯪꯉꯥꯡꯗ ꯉꯥꯡꯒꯅꯨ ꯏꯆꯦ ꯑꯩꯁꯤ ꯃꯤꯅꯤ ꯃꯤ ꯍꯨꯏ ꯍꯧꯗꯣꯡ ꯅꯠꯇꯤꯌꯦ ꯑꯗꯨꯁꯨ ꯌꯨꯝꯁꯤꯗ ꯂꯦꯡꯗꯅ ꯂꯩꯔꯤꯕ ꯏꯆꯦꯅ ꯇꯧꯕ ꯊꯕꯛꯄꯨ ꯑꯩꯅ ꯀꯔꯤꯒꯤ ꯈꯪꯂꯣꯏꯗꯧꯔꯤꯕꯅꯣ ꯃꯧ ꯑꯅꯤꯗꯨ ꯈꯣꯜ ꯀꯟꯈꯠꯅꯔꯛꯇꯨꯅ ꯍꯦꯛꯇ ꯂꯥꯎꯅꯔꯛꯏ ꯂꯩꯃꯁꯨ ꯂꯩꯃꯅꯤ ꯃꯁꯤꯡ ꯐꯠꯈꯤꯗ꯭ꯔꯕ ꯂꯩꯃ ꯃꯆꯥ ꯑꯅꯤꯗꯨ ꯑꯣꯟꯁꯤꯟꯗꯨꯅ ꯅꯣꯏꯒꯤ ꯅꯨꯄꯤꯁꯦ ꯅꯣꯏ ꯑꯃꯠꯇ ꯋꯥꯔꯛꯄ ꯉꯝꯗ꯭ꯔꯕ ꯅꯠꯇ꯭ꯔꯣ ꯐꯔꯦ ꯅꯣꯏꯅ ꯉꯝꯗ꯭ꯔꯕꯅꯤꯅ ꯑꯩꯅ ꯋꯥꯔꯛꯄ ꯇꯥꯔꯦ ꯂꯩꯃ ꯈꯠꯅꯔꯤꯕ ꯑꯅꯤꯗꯨꯗ ꯑꯣꯟꯁꯤꯟꯗꯨꯅ ꯈꯪꯂꯥꯎ ꯂꯥꯎꯏ ꯅꯣꯏ ꯑꯩ ꯂꯩꯔꯤꯕꯁꯤ ꯀꯔꯤ ꯑꯣꯏꯅ ꯎꯒꯦ ꯑꯩꯁꯤꯕꯨ ꯅꯣꯏꯒꯤ ꯅꯃꯤꯠꯇꯨꯗ ꯇꯨꯃꯤꯠ ꯀꯥꯡ ꯑꯣꯏꯅ ꯎꯕ꯭ꯔꯣ ꯁꯤꯟꯗꯥ ꯄꯧꯗ ꯈꯠꯅꯔꯝꯕ ꯑꯅꯤꯗꯨ ꯆꯞ ꯂꯦꯞꯄꯤ ꯂꯩꯃ ꯃꯈꯥ ꯇꯥꯏ ꯅꯣꯏ ꯑꯅꯤꯃꯛ ꯃꯧ ꯑꯃ ꯑꯣꯏꯕꯗ ꯃꯇꯤꯛ ꯑꯃꯠꯇ ꯆꯥꯕ ꯑꯣꯏꯗꯦ ꯑꯩꯅ ꯋꯥꯁꯦ ꯉꯥꯡꯂꯣꯏ ꯍꯥꯏꯗꯅ ꯉꯥꯡꯗꯕꯅꯤ ꯑꯩꯅ ꯋꯥ ꯉꯥꯡꯗ꯭ꯔꯦ ꯃꯇꯤꯛ ꯅꯣꯏ ꯑꯩꯕꯨ ꯎꯁꯤꯠꯇ꯭ꯔꯦ ꯅꯠꯇ꯭ꯔꯣ ꯂꯩꯃ ꯑꯩꯕꯨ ꯎꯁꯤꯠꯇ꯭ꯔꯦꯕ ꯇꯨꯃꯤꯟ ꯂꯩ ꯀꯅꯥꯁꯨ ꯈꯨꯝꯂꯛꯇꯦ ꯂꯩꯃꯅ ꯅꯍꯥꯟ ꯃꯈꯩ ꯑꯩꯅ ꯋꯥ ꯉꯥꯡꯗꯕꯗꯤ ꯅꯁꯥꯒꯤ ꯑꯁꯣꯏꯕꯗꯣ ꯁꯦꯝꯗꯣꯛꯄꯒꯤ ꯃꯇꯝ ꯄꯤꯕꯅꯤ ꯑꯗꯨꯕꯨ ꯅꯣꯏ ꯈꯪꯗꯦ ꯅꯁꯥꯒꯤ ꯑꯁꯣꯏꯕ ꯅꯈꯣꯏ ꯈꯪꯗꯦ ꯈꯪꯗ꯭ꯔꯕꯅꯤꯅ ꯍꯧꯖꯤꯛ ꯑꯩꯅ ꯈꯨꯗꯣꯝꯕꯤꯁꯦ ꯊꯤꯟꯗꯨꯅ ꯇꯥꯛꯄ ꯇꯥꯔꯦ ꯑꯗꯨꯒ ꯅꯈꯣꯏ ꯑꯅꯤ ꯑꯩꯅ ꯇꯧꯕ ꯊꯕꯛꯇ ꯋꯥ ꯉꯥꯡꯂꯛꯄ ꯌꯥꯔꯣꯏ ꯃꯧꯅ ꯃꯧ ꯑꯣꯏꯈ꯭ꯔꯕꯁꯨ ꯅꯈꯣꯏ ꯑꯅꯤꯗꯤ ꯑꯩꯒꯤ ꯏꯆꯥꯅꯤ ꯑꯩꯒꯤ ꯏꯒꯨꯜꯗꯤ ꯅꯈꯣꯏꯅ ꯍꯦꯟꯅ ꯈꯪꯂꯤꯕꯅꯤ ꯑꯩꯅ ꯋꯥ ꯉꯥꯡꯗ꯭ꯔꯦ ꯍꯥꯏꯔꯕꯗꯤ ꯅꯈꯣꯏ ꯅꯁꯥꯅ ꯈꯪꯅ ꯅꯇꯨꯁꯤꯡꯁꯦ ꯋꯥꯔꯛꯐꯝ ꯊꯣꯛꯄꯅꯤ ꯑꯗꯨꯕꯨ ꯅꯈꯣꯏ ꯇꯨꯃꯤꯟ ꯂꯩꯔꯕ ꯅꯠꯇ꯭ꯔꯣ ꯏꯕꯣꯊꯣꯏ ꯁꯥꯎꯔꯞ ꯃꯥꯒꯤ ꯅꯨꯄꯤꯗ ꯅꯅꯥꯎ ꯅꯨꯄꯤꯁꯤꯅ ꯍꯥꯏꯔꯤꯕꯁꯦ ꯅꯪꯅ ꯇꯧꯕꯒꯤꯅꯤ ꯅꯪꯅ ꯇꯧꯗꯅ ꯃꯤꯅ ꯍꯦꯛꯇ ꯄꯪꯍꯥꯏꯗ ꯍꯥꯏꯕ ꯌꯥꯕ ꯅꯠꯇꯦ ꯂꯩꯃꯅ ꯐꯠ ꯃꯔꯛ ꯊꯠꯇꯨꯅ ꯌꯥꯔꯦ ꯍꯧꯖꯤꯛꯇꯤ ꯅꯈꯣꯏ ꯋꯥ ꯉꯥꯡꯂꯛꯀꯅꯨ ꯅꯪꯒꯤ ꯅꯨꯄꯤꯁꯦ ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯑꯣꯏꯅ ꯋꯥꯔꯛꯀꯅꯤ ꯃꯧ ꯑꯅꯤꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ ꯅꯈꯣꯏ ꯑꯅꯤ ꯀꯔꯤ ꯌꯦꯡꯂꯤ ꯏꯟꯁꯥꯡꯁꯦ ꯅꯈꯣꯏ ꯑꯅꯤ ꯇꯥꯟꯅꯗꯨꯅ ꯍꯧꯖꯤꯛꯃꯛ ꯄ꯭ꯔꯞ ꯊꯣꯡꯂꯛꯀꯗꯧꯕꯅꯤ ꯊꯣꯡꯗꯕ ꯌꯥꯔꯣꯏ ꯍꯧꯖꯤꯛꯃꯛ ꯊꯣꯡꯒꯗꯧꯕꯅꯤ ꯏꯟꯁꯥꯡ ꯂꯣꯏꯕꯒ ꯑꯩꯕꯨ ꯀꯧꯔꯛꯎ ꯃꯇꯝ ꯌꯥꯝꯅ ꯆꯪꯍꯟꯕꯁꯨ ꯌꯥꯔꯣꯏ ꯑꯗꯨꯒ ꯃꯈꯥ ꯇꯥꯅ ꯌꯧ ꯍꯦꯛ ꯇꯧꯅꯔꯛꯂꯕ ꯂꯩꯃ ꯑꯩꯕꯨ ꯐꯠꯇꯦ ꯍꯥꯏꯒꯅꯤ ꯂꯩꯃ ꯆꯥꯛꯈꯨꯝꯗꯒꯤ ꯄ꯭ꯔꯞ ꯊꯣꯛꯈꯤ ꯊꯣꯏꯕꯅ ꯏꯃꯥꯒꯤ ꯃꯒꯨꯜꯁꯦ ꯁꯤꯗꯒꯤꯗꯤ ꯇꯞꯅ ꯈꯪꯂꯛꯂꯅꯤ ꯂꯦꯞꯇꯨꯅ ꯂꯩꯔꯅꯨ ꯅꯨꯄꯤ ꯀꯔꯤꯅꯣ ꯑꯔꯩꯕ ꯑꯃ ꯊꯣꯡꯅꯕ ꯇꯧ ꯏꯕꯣꯊꯣꯏꯅ ꯁꯤꯗꯒꯤꯗꯤ ꯏꯃꯥꯅ ꯉꯥꯡꯕ ꯆꯠꯄ ꯇꯧꯕꯗ ꯑꯗꯨ ꯇꯧꯏ ꯑꯗꯥ ꯇꯧꯏꯅ ꯋꯥꯀꯠꯂꯛꯄ ꯌꯥꯔꯣꯏ ꯁꯤꯗ ꯊꯣꯛꯅꯕ ꯅꯣꯏꯅ ꯁꯤꯟꯖꯕꯅꯤ ꯏꯕꯣꯊꯣꯏꯁꯨ ꯊꯣꯛꯈꯤ
ꯊꯣꯏꯕꯁꯨ ꯃꯌꯥꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅꯈꯤ꯫ ꯃꯧ ꯑꯅꯤꯗꯨ ꯋꯥ ꯉꯥꯡꯗꯦ꯫ ꯃꯥꯒꯤ ꯊꯣꯛꯄ ꯀꯔꯤ ꯊꯣꯡꯕ ꯌꯥꯕ ꯃꯀꯨꯞ ꯃꯇꯥ ꯂꯩꯔꯤ ꯍꯥꯏꯗꯨꯅ ꯀꯣꯏꯊꯤ ꯊꯤꯗꯨꯅ ꯊꯣꯡꯅꯕ ꯍꯣꯠꯅꯩ꯫ ꯅꯨꯃꯤꯠꯁꯤꯃ ꯍꯧꯈꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯂꯩꯃ ꯍꯥꯟꯅꯗꯒꯤ ꯈꯔ ꯉꯜꯂꯞ ꯍꯧꯒꯠꯇꯨꯅ ꯂꯝꯌꯥꯏꯗꯨꯗ ꯂꯦꯞꯇꯨꯅ ꯃꯧ ꯑꯅꯤ ꯇꯥꯅꯕ ꯍꯥꯏ ꯈꯣꯟꯖꯦꯜ ꯑꯗꯨ ꯀꯜꯂꯞ꯫ ꯍꯧꯖꯤꯛꯐꯥꯎ ꯇꯨꯝꯗꯨꯅ ꯂꯩꯔꯤꯕꯗꯨꯕꯨ ꯏꯃꯨꯡꯒꯤ ꯊꯕꯛꯁꯤꯡꯁꯤꯅ ꯍꯅꯨꯕꯤ ꯑꯩꯅ ꯇꯧ ꯍꯥꯏꯔꯤꯕ꯭ꯔꯣ? ꯀꯩꯗꯧꯅꯔꯤꯒꯦ? ꯃꯅꯦꯝꯒꯤ ꯈꯣꯟꯖꯦꯜꯗꯨꯗ ꯁꯪꯕꯥꯅꯕꯤꯗꯤ ꯍꯧꯒꯠꯂꯛꯇꯨꯅ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯕ ꯍꯧꯈ꯭ꯔꯦ꯫ ꯂꯩꯃꯅ ꯋꯥꯏꯗꯨ ꯀꯛꯁꯤꯠꯂꯨ, ꯇꯩꯕꯗꯤ ꯅꯁꯤꯕꯨ ꯇꯩꯍꯟꯒꯦ, ꯅꯪ ꯏꯔꯨ ꯃꯥꯏꯊꯖꯔꯨꯔꯣ ꯂꯥꯏ ꯊꯥꯎꯃꯩ ꯀꯠꯅꯅꯕ꯫ ꯁꯪꯕꯥꯅꯕꯤꯅꯒ ꯈꯨꯝꯕ ꯅꯪꯗꯦ꯫ ꯂꯩꯃ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯠꯈꯤꯗꯨꯅ ꯃꯃꯧ ꯑꯍꯜꯒꯤ ꯊꯣꯡꯖꯦꯜꯗꯨꯗ ꯂꯦꯞꯇꯨꯅ ꯍꯥꯏ, ꯃꯅꯦꯝꯅ ꯏꯁꯤꯡ ꯍꯩꯗꯨꯅ ꯍꯧꯗꯣꯛꯏ ꯍꯥꯏꯕꯗꯣ ꯂꯩꯀꯥꯏꯁꯤꯅ ꯋꯥꯔꯤꯅꯕꯗ ꯃꯄꯥꯟ ꯊꯣꯛꯄ ꯉꯝꯂꯣꯏ꯫ ꯑꯗꯨꯅ ꯏꯔꯦꯟꯖꯅ ꯍꯧꯗꯣꯛꯂꯤꯉꯩꯁꯤꯗ ꯌꯥꯝ ꯂꯦꯝꯅ ꯍꯧꯒꯠꯂꯛꯎ꯫ ꯏꯕꯣꯊꯣꯏ ꯃꯃꯥꯅ ꯍꯥꯏꯔꯤꯕꯗꯨ ꯇꯥꯏ꯫ ꯃꯥꯗꯤ ꯄꯥꯈꯠꯂꯕꯅꯤ꯫ ꯃꯃꯥꯒꯤ ꯃꯁꯤꯡ ꯈꯪꯕꯅ ꯏꯕꯣꯊꯣꯏ ꯊꯔꯣꯒꯤ ꯃꯁꯥ ꯅꯣꯝꯗꯨꯅ, ꯇꯥꯕ꯭ꯔꯣ ꯇꯥꯕ꯭ꯔꯣ, ꯍꯧꯒꯠꯂꯨ, ꯉꯁꯥꯏꯗꯤ ꯏꯃꯥꯅ ꯀꯧꯔꯤꯁꯤ ꯅꯪꯕꯨ ꯇꯥꯗ꯭ꯔꯣ? ꯍꯧꯒꯠꯂꯨ ꯍꯥꯏꯕꯅꯤ, ꯏꯁꯤꯡ ꯍꯩꯖꯤꯜꯂꯛꯂꯕꯗꯤ ꯅꯪꯁꯨ ꯑꯩꯁꯨ ꯐꯤꯕꯝ ꯇꯥꯔꯣ, ꯍꯧꯒꯠꯂꯨ ꯍꯥꯏꯕꯅꯤ꯫ ꯊꯔꯣ ꯇꯨꯝꯁꯤꯠ ꯐꯥꯗꯕꯒꯤ ꯁꯥꯎꯔꯤ ꯁꯥꯎꯏ, ꯑꯁ ꯅꯣꯏꯁꯤꯕꯨ ꯀꯩꯗꯧꯔꯦ ꯍꯥꯏꯕꯅꯣ? ꯍꯧꯖꯤꯛ ꯑꯁꯨꯛ ꯉꯜꯂꯤꯕꯁꯤꯗ ꯍꯧꯒꯠꯂꯒ ꯑꯩ ꯀꯩꯗꯧ ꯍꯥꯏꯕꯅꯣ? ꯃꯅꯨꯡꯗ ꯍꯥꯏꯔꯤꯕꯗꯨ ꯂꯩꯃ ꯇꯥꯏ꯫ ꯈꯣꯟꯖꯦꯜꯗꯨ ꯀꯜꯂꯞꯅ ꯂꯥꯎꯏ, ꯋꯥꯏꯁꯤ ꯅꯨꯃꯤꯠ ꯌꯨꯡꯂꯒ ꯇꯩꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ? ꯆꯠꯂꯨꯃꯤ ꯁꯨꯡꯇꯧ ꯂꯩ꯫ ꯊꯔꯣ ꯁꯥꯎꯔꯤ ꯍꯧꯒꯠꯂꯛꯇꯨꯅ ꯋꯥꯏꯗꯨ ꯏꯁꯥꯎ ꯁꯥꯎꯅ ꯇꯩꯔꯤ꯫ ꯊꯕꯛ ꯈꯨꯗꯤꯡ ꯏꯁꯧ ꯇꯧꯗꯨꯅ ꯇꯧꯔꯕꯗꯤ ꯖꯨꯒꯣꯠ ꯆꯥꯗꯦ ꯍꯥꯏꯕꯗꯨꯅꯤ꯫ ꯇꯩꯔꯤꯕ ꯋꯥꯏꯗꯨ ꯏꯁꯨ ꯇꯥꯅ ꯇꯩꯗ꯭ꯔꯕꯅꯤꯅ ꯄꯨꯝꯂꯥꯡ ꯍꯦꯛ ꯂꯥꯡꯂꯤ꯫ ꯂꯩꯃ ꯇꯧꯔꯤꯕꯗꯨ ꯉꯁꯥꯏꯗꯒꯤ ꯌꯦꯡꯂꯤꯕꯅꯤ꯫ ꯊꯔꯣ ꯋꯥꯏ ꯇꯩꯕ ꯂꯣꯏꯔꯦ ꯁꯥ ꯅꯨꯔꯥ ꯆꯐꯨꯗꯨ ꯄꯨꯗꯨꯅ ꯃꯅꯤꯡ ꯆꯠꯀꯦ ꯇꯧꯕꯅꯤ꯫ ꯂꯩꯃꯅ ꯐꯠ ꯍꯥꯏꯔꯛꯏ, ꯉꯥꯏꯈꯣ꯫ ꯊꯔꯣ ꯂꯦꯞꯄꯤ꯫ ꯑꯣꯟꯊꯣꯛꯇꯨꯅ ꯃꯅꯦꯝꯗ ꯌꯦꯡꯂꯛꯏ꯫ ꯈꯨꯝꯕꯗꯤ ꯈꯨꯝꯂꯛꯇꯦ꯫ ꯂꯩꯃ ꯃꯃꯤꯠꯇꯨ ꯁꯨꯛꯇꯨꯅ, ꯊꯕꯛ ꯈꯨꯗꯤꯡ ꯏꯁꯨ ꯇꯥꯅ ꯇꯧꯕ ꯍꯩꯕ ꯅꯨꯄꯤꯗꯣ ꯅꯨꯄꯤ ꯑꯣꯏꯕꯒꯤ ꯒꯨꯜ ꯆꯦꯜꯂꯕ ꯅꯨꯄꯤꯅꯤ꯫ ꯅꯁꯥꯅ ꯇꯩꯔꯤꯕ ꯋꯥꯏꯁꯦ ꯐꯖꯩ ꯐꯖꯗꯦ ꯂꯥꯡꯉꯤ ꯂꯥꯡꯗꯦ ꯍꯥꯏꯕꯗꯣ ꯅꯪ ꯅꯁꯥꯅ ꯈꯪꯗꯕ꯭ꯔꯥ? ꯁꯤ ꯀꯩꯗꯧꯔꯒꯦ? ꯀꯩꯁꯨ ꯇꯧꯗꯦ ꯀꯩ? ꯂꯩꯃ ꯂꯥꯡꯂꯤꯕ ꯃꯐꯝꯁꯤꯡꯗꯨꯗ ꯈꯨꯗꯣꯝꯕꯤ ꯊꯤꯟꯗꯨꯅ, ꯋꯥꯏꯕꯨ ꯀꯅꯥꯅ ꯁꯨꯃꯥꯏꯅ ꯂꯥꯡꯅ ꯇꯩꯅꯕꯒꯦ? ꯄ꯭ꯔꯞ ꯄ꯭ꯔꯞ ꯑꯃꯨꯛ ꯍꯟꯗꯨꯅ ꯇꯩ꯫ ꯉꯝꯃꯔꯣꯏꯗ ꯏꯃꯥ, ꯑꯃꯨꯛ ꯍꯟꯕ ꯀꯥꯏꯅ ꯁꯤꯐꯥꯎ ꯑꯁꯨꯛ ꯋꯥꯅ ꯇꯩꯔꯤꯉꯩꯁꯤꯗ ꯈ꯭ꯋꯥꯡꯒꯁꯦ ꯇꯦꯛꯂꯕꯅꯤ꯫ ꯄ꯭ꯔꯞ ꯄ꯭ꯔꯞ ꯇꯩꯌꯣ, ꯗꯨꯛ ꯊꯥꯕ ꯊꯦꯡꯈ꯭ꯔꯅꯤ꯫ ꯅꯅꯥꯎ ꯅꯨꯄꯤ ꯏꯔꯨꯕ ꯂꯣꯏꯈ꯭ꯔꯕꯅꯤ꯫ ꯊꯕꯛ ꯇꯧꯕꯗ ꯏꯁꯨ ꯇꯥꯗ꯭ꯔꯕꯗꯤ ꯃꯁꯥꯅ ꯑꯗꯨꯝ ꯍꯟꯕ ꯇꯥꯕꯅꯤ꯫ ꯇꯩꯌꯨ ꯄ꯭ꯔꯞ ꯄ꯭ꯔꯞ ꯇꯩ꯫ ꯊꯔꯣ ꯁꯥꯎꯗꯤ ꯁꯥꯎꯅꯤꯡ ꯎꯄꯥꯏꯗꯤ ꯂꯩꯇ ꯋꯥꯏꯗꯨ ꯑꯗꯨꯝ ꯇꯩꯔꯝꯃꯤ꯫ ꯆꯥꯛ ꯊꯣꯡꯕꯁꯨ ꯂꯩꯃꯅ ꯃꯥꯒꯤ ꯄꯥꯂꯤ ꯈꯥꯏꯗꯣꯛꯂꯕꯅꯤ꯫ ꯑꯌꯨꯛꯅ ꯁꯪꯕꯥꯅꯕꯤꯒꯤ ꯄꯥꯂꯤ, ꯑꯗꯨꯒ ꯅꯨꯃꯤꯗꯥꯡꯅ ꯊꯔꯣꯒꯤ꯫ ꯃꯅꯦꯝꯒꯤ ꯊꯧꯑꯣꯡ ꯑꯁꯤ ꯊꯔꯣ ꯃꯥꯗꯤ ꯈꯣꯏꯗꯧ ꯊꯤꯠꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯃꯇꯟ ꯇꯟꯕꯅꯤꯅ ꯃꯥꯗꯤ ꯆꯥꯛ ꯊꯣꯡꯒꯅꯤ ꯈꯟꯕꯗ ꯃꯊꯥ ꯁꯥꯔꯕꯅꯤ꯫ ꯅꯨꯡꯊꯤꯜꯗꯨ ꯊꯔꯣ ꯂꯩꯀꯥꯏ ꯀꯣꯏꯗꯨꯅ ꯑꯃꯒꯤ ꯋꯥꯔꯤ ꯑꯃꯒꯤ ꯑꯃꯨꯛ ꯁꯥꯗꯨꯅ ꯃꯇꯝ ꯂꯦꯜꯂꯤ꯫ ꯃꯔꯛꯇꯨꯗ ꯃꯅꯦꯝꯒꯤꯁꯨ ꯌꯥꯎꯔꯤꯕꯅꯤ꯫ ꯚꯦꯝꯃ ꯂꯥꯛꯄ ꯅꯧꯔꯤꯉꯩꯗꯗꯤ ꯐꯅ ꯐꯧꯕꯤꯅꯤꯡꯕꯅꯤ, ꯑꯗꯨꯕꯨ ꯁꯨꯝ ꯀꯨꯏꯔꯀꯥꯟꯗꯗꯤ ꯃꯒꯨꯜꯗꯣ ꯁꯨꯝ ꯎꯠꯊꯣꯔꯛꯄꯗ ꯍꯤꯡꯆꯥꯕꯤ ꯑꯣꯏꯔ ꯂꯩꯔꯝꯕꯩ ꯋꯥꯅꯤ꯫ ꯍꯤꯛ ꯀꯥꯏꯅꯔꯤꯕꯅꯤ ꯄꯔꯦꯡ ꯙꯥꯔꯤꯗꯨꯗ ꯐꯝꯗꯨꯅ꯫ ꯃꯤꯌꯥꯏ ꯈꯔ ꯆꯜꯂꯞ ꯇꯧꯕꯤ ꯑꯃ ꯌꯥꯎꯔꯤꯕꯗꯨꯅ ꯑꯁꯨꯝꯅ ꯈꯨꯝꯃꯤ, ꯏꯅꯦ ꯂꯩꯃꯗꯤ ꯊꯥꯏꯅꯗꯒꯤ ꯍꯧꯅ ꯃꯁꯤꯡ ꯑꯃ ꯇꯧꯕꯅꯤ, ꯃꯔꯤꯡꯖꯦꯜ ꯌꯥꯝꯅ ꯈꯥꯕꯅꯤ꯫ ꯑꯗꯨꯅꯕꯨ ꯂꯨꯈ꯭ꯔꯥꯕꯤ ꯑꯣꯏꯔꯁꯨ ꯃꯆꯥꯅꯨꯄꯥ ꯑꯅꯤꯗꯣ ꯆꯥꯎꯅꯕ ꯉꯝꯅꯕ ꯃꯊꯟꯇꯅ ꯌꯣꯛꯂꯛꯂꯤꯕꯅꯤ꯫ ꯅꯣꯏꯁꯨ ꯃꯉꯥꯏ ꯂꯥꯟꯅ ꯂꯥꯜꯂꯨꯅꯨ, ꯌꯥꯝ ꯐꯕꯅꯦ ꯅꯅꯦꯝꯗꯣ꯫ ꯊꯔꯣ ꯄꯩꯊꯣꯛꯇꯨꯅ, ꯀꯔꯥꯏꯗꯒꯤ ꯐꯕꯅꯣ, ꯁꯥꯔꯩ ꯌꯥꯝ ꯀꯜꯂꯤ꯫ ꯑꯗꯨ ꯑꯍꯜ ꯑꯣꯏꯔꯕ ꯃꯥꯅ ꯁꯥꯔꯩꯗꯤ ꯏꯁ ꯍꯥꯏꯕꯤꯔꯅꯨ ꯍꯥꯏꯔꯤ꯫ ꯃꯧ ꯅꯍꯥ ꯑꯃꯅ, ꯏꯁꯤꯌꯥ ꯁꯥꯔꯩ ꯀꯜꯂꯕꯗꯤ ꯃꯥꯗꯅꯤ, ꯍꯌꯦꯡ ꯅꯥꯔꯒ ꯃꯥꯒꯤꯅꯦ ꯍꯥꯏꯕꯗ ꯃꯤ ꯂꯩꯔꯣꯏꯗꯧꯕ꯫ ꯊꯔꯣꯅ, ꯈꯪꯗ꯭ꯔꯦ ꯏꯕꯦꯝꯃ ꯍꯣꯏ, ꯑꯩꯅꯦ ꯌꯨꯝꯗꯨꯗ ꯂꯩꯕꯁꯦ ꯁꯨꯡꯅꯨꯡ ꯅꯨꯡꯉꯥꯏꯇ꯭ꯔꯤ꯫ ꯊꯕꯛꯀꯁꯦ ꯈꯤꯇꯒ ꯁꯣꯏꯕ ꯌꯥꯕ ꯅꯠꯇꯦ꯫ ꯈꯣꯟꯖꯥꯎ ꯊꯥꯗꯨꯅ ꯍꯦꯛꯇ ꯂꯋꯥꯏ ꯂꯦꯝꯄꯨꯁꯤꯗ ꯂꯥꯛꯊꯔꯛꯇꯣꯏꯕ꯫ ꯑꯗꯨ ꯄꯪꯂꯤꯕꯗꯨꯕꯨ ꯀꯔꯤꯒꯤꯅꯣ? ꯇꯣꯉꯥꯟꯅ ꯀꯣꯛ ꯆꯥꯊꯣꯛꯏꯕꯦꯝꯃ ꯋꯥꯏ ꯁꯪꯅꯕ꯫ ꯍꯣ ꯑꯗꯨꯁꯨ ꯃꯃꯥ ꯅꯤꯡꯕ ꯃꯆꯥꯗꯨꯅ ꯌꯥꯗꯤꯌꯦ, ꯌꯥꯗꯦ꯫ ꯃꯃꯥ ꯂꯩꯔꯤꯈꯣꯏꯗꯤ ꯄꯨꯟꯅ ꯑꯗꯨꯝ ꯆꯥꯈꯤꯅꯤ ꯍꯥꯏꯔꯤ꯫ ꯂꯣꯏꯕ ꯅꯥꯏꯗꯦ ꯑꯃꯒꯤ ꯃꯊꯪ ꯑꯃ ꯃꯤꯒꯤ ꯃꯤꯋꯥ ꯑꯃꯨꯛ ꯉꯥꯡꯅ ꯃꯌꯥꯝ ꯑꯗꯨ ꯋꯥ ꯅꯣꯛꯏ꯫ ꯃꯤꯒꯤ ꯃꯌꯨꯝꯗ ꯐꯝꯕ ꯌꯥꯕ ꯐꯝꯂꯨꯔꯕ ꯃꯇꯨꯡ ꯃꯝꯂꯤ ꯇꯧꯔꯛꯄ ꯑꯗꯨꯋꯥꯏꯗ ꯃꯌꯨꯝ ꯍꯜꯂꯛꯂꯤ꯫ ꯊꯔꯣ ꯍꯜꯂꯛꯂꯦ ꯍꯥꯏꯗꯅ ꯊꯕꯛ ꯏꯪꯈꯥꯡ ꯃꯊꯧꯗꯨ ꯁꯠ ꯇꯧꯕ ꯅꯠꯇꯦ꯫ ꯆꯥꯛ ꯊꯣꯡꯅꯤꯡꯗꯗꯅ ꯐꯃꯨꯡ ꯆꯪꯗꯨꯅ ꯅꯥꯁꯤꯟꯅꯗꯨꯅ ꯍꯤꯞꯈ꯭ꯔꯦ꯫ ꯂꯩꯃꯅ ꯆꯥꯛꯈꯨꯝ ꯆꯪꯂꯛꯄꯗ ꯁꯪꯕꯥꯅꯕꯤꯗꯤ ꯆꯥꯛ ꯊꯣꯡꯂꯝꯕꯗꯨꯗ, ꯅꯆꯦꯗꯤ? ꯁꯪꯕꯥꯅꯕꯤ ꯃꯃꯥꯏꯂꯣꯟ ꯈꯜꯂꯛꯇ ꯈꯨꯝꯃꯤ, ꯃꯀꯣꯛ ꯆꯤꯛꯏ, ꯃꯁꯥ ꯅꯨꯡꯉꯥꯏꯇꯦ, ꯆꯥꯛꯁꯦ ꯑꯩ ꯊꯣꯡꯉꯣꯅ ꯍꯥꯏꯔꯝꯕꯅꯤ, ꯍꯤꯞꯂꯝꯒꯅꯤ꯫ ꯅꯨꯡꯊꯤꯜ ꯅꯨꯃꯤꯠ ꯆꯨꯞꯄ ꯑꯃ ꯆꯠꯄ ꯌꯥꯕ ꯆꯠꯂꯨꯔꯒ ꯅꯥꯔꯤꯕꯅꯤꯅꯦ ꯃꯥ꯫ ꯁꯪꯕꯥꯅꯕꯤ ꯍꯣꯏ ꯃꯥꯏ ꯈꯨꯝꯂꯛꯇꯦ, ꯇꯧꯐꯝ ꯊꯣꯛꯄ ꯃꯊꯧꯗꯨ ꯇꯧꯗꯨꯅ ꯂꯩ꯫ ꯀꯔꯤ ꯏꯟꯁꯥꯡꯅꯣ ꯊꯣꯡꯉꯤꯗꯨꯅ ꯑꯩꯈꯣꯏꯒꯤ? ꯍꯪꯒꯥꯝ ꯊꯣꯡꯕ ꯑꯃꯒ ꯀꯪꯂꯥ ꯌꯦꯟ ꯄꯥꯛꯅꯝꯒ꯫
ꯆꯝꯐꯨꯠ ꯑꯃ ꯐꯨꯠꯂꯨ ꯅꯆꯦꯒꯤ ꯆꯥꯛꯇꯣ ꯌꯥꯝ ꯊꯤꯕ ꯌꯥꯔꯣꯏ ꯑꯦꯟꯁꯥꯡꯁꯨ ꯍꯥꯞꯄ ꯌꯥꯔꯣꯏ ꯆꯝꯐꯨꯠꯇꯨꯒ ꯄꯤꯖꯒꯗꯧꯕꯅꯤ ꯍꯌꯦꯡꯁꯨ ꯆꯞ ꯃꯥꯟꯅꯩ ꯁꯪꯕꯥꯅꯕꯤꯁꯨ ꯍꯥꯏꯔꯤꯕꯗꯨ ꯇꯧꯏ ꯂꯩꯃ ꯆꯠꯇꯦ ꯃꯍꯥꯛ ꯀꯔꯥꯏꯗ ꯀꯔꯤ ꯍꯥꯏꯗꯅ ꯆꯥꯛꯈꯨꯝꯗꯨꯗ ꯃꯃꯤꯠꯇꯨ ꯀꯣꯔꯣ ꯀꯣꯔꯣ ꯑꯣꯠꯇꯨꯅ ꯌꯦꯡꯂꯤ ꯆꯦꯡ ꯍꯥꯞꯂꯤꯕ ꯆꯦꯡꯐꯨꯗꯨ ꯑꯃꯨꯛ ꯃꯈꯨꯝ ꯍꯥꯡꯗꯨꯅ ꯌꯦꯡꯉꯤ ꯆꯦꯡꯗꯨ ꯌꯥꯝ ꯌꯥꯎꯔꯝꯗꯦ ꯃꯈꯨꯝꯗꯣ ꯑꯃꯨꯛ ꯐꯠ ꯈꯨꯝꯖꯤꯟꯈꯤꯗꯨꯅ ꯁꯪꯕꯥꯅꯕꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏ ꯃꯣꯡꯍꯥꯗ ꯆꯍꯤ ꯑꯃ ꯃꯈꯥꯏ ꯆꯥꯅꯅꯕ ꯐꯧ ꯂꯣꯛꯄꯅꯤ ꯂꯣꯏꯔꯦ ꯀꯣꯠꯇ ꯈꯔ ꯌꯥꯎꯔꯤꯕꯁꯤꯗꯤ ꯏꯃꯧ ꯃꯈꯨꯠ ꯆꯥꯎꯕꯤꯅ ꯃꯤ 5 ꯆꯥꯕꯒꯤ ꯆꯥꯛꯇꯣ ꯁꯔꯨꯛ 5 ꯍꯦꯟꯒꯠꯅ ꯃꯤ 10ꯒꯤ ꯊꯣꯡꯂꯕꯅꯤꯅ ꯀꯨꯏꯔꯔꯣꯏ ꯂꯣꯏꯔꯅꯤ ꯐꯧ ꯑꯁꯦ ꯃꯁꯤ ꯍꯦꯛ ꯂꯣꯏꯕꯒ ꯑꯇꯣꯝꯕꯒ ꯇꯥꯟꯅꯔꯒ ꯃꯊꯪ ꯐꯧ ꯂꯣꯛꯄ ꯐꯥꯎꯕꯒꯤ ꯆꯥꯅꯅꯕ ꯆꯦꯡꯗꯣ ꯅꯕꯥꯅꯤ ꯇꯥꯟꯅꯔꯒ ꯋꯥꯠ ꯉꯥ ꯑꯌꯥꯏꯕ ꯏꯟꯁꯥꯡꯗ ꯈꯖꯤꯛ ꯈꯖꯤꯛ ꯊꯥꯛꯅꯅꯕ ꯂꯩꯕꯁꯤꯁꯨ ꯄꯨꯂꯞ ꯄꯨꯂꯞ ꯖꯣꯞ ꯖꯣꯞ ꯊꯥꯛꯂꯕꯅꯤꯅ ꯅꯨꯃꯤꯠ 10ꯅꯤ ꯆꯥꯅꯕ ꯌꯥꯕꯁꯦ ꯅꯨꯃꯤꯠ 2ꯗ ꯂꯣꯏꯔꯕ ꯅꯠꯇ꯭ꯔꯣ ꯐꯔꯦ ꯅꯨꯃꯤꯠ 10 ꯐꯥꯗ꯭ꯔꯤ ꯐꯥꯎ ꯉꯥ ꯂꯩꯔꯣꯏ ꯏꯟꯁꯥꯡꯗꯣ ꯆꯝꯅ ꯑꯗꯨꯝ ꯊꯣꯡ ꯄꯣꯠ ꯆꯩ ꯍꯥꯏꯕꯁꯦ ꯈꯔ ꯈꯔ ꯂꯤꯛꯅ ꯂꯤꯛꯅ ꯁꯤꯖꯤꯟꯅꯒꯗꯧꯕꯅꯤ ꯁꯦꯜ ꯇꯥꯟꯕꯗ ꯀꯌꯥꯝ ꯋꯥꯏ ꯍꯥꯏꯕꯁꯦ ꯅꯈꯣꯏ ꯈꯪꯗꯦ ꯌꯨꯝ ꯀꯔꯝ ꯄꯥꯟꯒꯅꯤ ꯍꯥꯏꯕ ꯅꯈꯣꯏ ꯈꯪꯗꯦ ꯐꯔꯦ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯩ ꯍꯤꯡꯂꯤ ꯍꯩꯇ꯭ꯔꯤꯕ ꯈꯪꯗ꯭ꯔꯤꯕ ꯄꯨꯝꯅꯃꯛ ꯑꯩꯅ ꯇꯥꯛꯀꯅꯤ ꯇꯧꯖꯔꯣ ꯇꯧꯖꯔꯣ ꯅꯊꯧꯗꯨ ꯇꯧꯖꯔꯣ ꯁꯪꯕꯥꯅꯕꯤ ꯁꯥꯎꯅꯤꯡꯅ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯍꯧꯏ ꯆꯍꯤ ꯑꯃ ꯆꯥꯕꯒꯤ ꯐꯧꯋꯥꯜꯂꯨ ꯀꯥꯏꯅ ꯋꯥꯜꯂꯅꯤ ꯆꯥꯕꯅ ꯃꯣꯏꯅ ꯕꯣꯔꯥ ꯕꯣꯔꯥ ꯆꯥꯔꯒ ꯑꯩꯕꯨ ꯌꯨꯝ ꯄꯥꯟꯕ ꯍꯩꯇꯕ ꯀꯨꯞꯁꯤꯟꯕ ꯂꯤꯛꯁꯤꯟꯕ ꯍꯩꯇꯕ ꯀꯁꯨ ꯇꯥꯍꯜꯂꯤ ꯁꯣꯟꯕꯇꯅꯤ ꯃꯆꯤꯟꯅ ꯊꯣꯛꯅ ꯈꯨꯝꯂꯨꯕꯗꯤ ꯉꯝꯕ ꯅꯠꯇꯦ ꯅꯥꯁꯤꯟꯅꯔꯨꯔꯕꯅꯤꯅ ꯆꯝꯐꯨꯠꯇꯨꯒ ꯆꯥꯛ ꯈꯖꯤꯛꯇꯨꯒ ꯎꯄꯥꯏ ꯂꯩꯇ ꯂꯩꯇ ꯆꯥꯔꯤ ꯊꯔꯣ ꯂꯩꯔꯤꯕꯁꯤꯡꯗꯨꯒꯤ ꯆꯥꯛꯂꯨꯛ ꯃꯁꯤꯗ ꯄꯥꯛꯅꯝ ꯍꯥꯞꯂꯤꯕꯗꯨ ꯎꯔꯒ ꯃꯇꯤꯟ ꯀꯥꯁꯨ ꯌꯣꯠꯂꯤꯕꯅꯤ ꯃꯗꯨ ꯈꯪꯕꯅ ꯂꯩꯃꯅ ꯍꯥꯏ ꯅꯥꯔꯕꯅꯤꯅ ꯆꯝꯅ ꯆꯥꯔꯣ ꯃꯧ ꯑꯇꯣꯝꯕꯤ ꯍꯌꯦꯡꯗ ꯑꯌꯨꯛꯇꯣ ꯉꯥ ꯊꯣꯡꯉꯨ ꯆꯥꯗꯕ ꯀꯨꯏꯔꯦ ꯅꯆꯦꯗꯤ ꯃꯁꯥꯁꯤ ꯉꯝꯗ꯭ꯔꯤꯕꯅꯤ ꯉꯥ ꯊꯣꯡꯕꯗꯨ ꯄꯤꯖꯕ ꯅꯨꯡꯉꯥꯏꯇꯦ ꯇꯣꯔꯕꯣꯠ ꯑꯃ ꯂꯩꯔꯤꯕꯗꯣ ꯍꯌꯦꯡ ꯆꯝꯐꯨꯠ ꯐꯨꯠꯄꯤꯌꯨ ꯊꯔꯣ ꯇꯍꯥꯅ ꯌꯥꯝ ꯀꯟꯅ ꯉꯝꯗꯕ ꯅꯠꯇꯦꯗ ꯏꯃꯥ ꯌꯥꯅꯤ ꯑꯩ ꯐꯔꯦ ꯑꯦ ꯉꯁꯥꯏꯗ ꯅꯠꯇ꯭ꯔꯣ ꯏꯁꯥ ꯉꯝꯗꯦ ꯆꯥꯛ ꯊꯣꯡꯕ ꯉꯝꯂꯣꯏꯌꯦꯗꯅ ꯅꯅꯥꯎꯗ ꯊꯣꯡꯍꯜꯂꯤꯕꯗꯣ ꯅꯥꯔꯕꯗꯤ ꯄꯣꯊꯥꯒꯗꯕꯅꯤ ꯌꯥꯝꯗ꯭ꯔꯕꯗ ꯅꯨꯃꯤꯠ 5ꯅꯤꯗꯤ ꯄꯣꯊꯥꯗꯨꯅ ꯑꯆꯝꯕ ꯆꯥꯗꯨꯅ ꯂꯩꯒꯗꯕꯅꯤ ꯊꯕꯛꯀ ꯇꯧꯕ ꯌꯥꯕ ꯅꯠꯇꯦꯀꯣ ꯅꯅꯥꯎꯅ ꯂꯣꯏꯅ ꯇꯧꯖꯅꯤ ꯅꯨꯃꯤꯠ 5ꯅꯤ ꯑꯆꯝꯕ ꯆꯥꯗꯨꯅ ꯂꯩꯒꯗꯕꯅꯤ ꯍꯥꯏꯕꯗꯨꯗ ꯊꯔꯣꯗꯤ ꯀꯣꯛꯆꯥꯎꯕꯤ ꯀꯥꯔꯤ ꯃꯍꯥꯛ ꯃꯊꯥ ꯁꯥꯏ ꯀꯔꯤꯅꯨꯡꯒꯤ ꯅꯥꯁꯤꯟꯅꯔꯨꯕꯅꯣ ꯌꯧꯏ ꯑꯁꯨꯝꯅ ꯋꯥꯔꯛ ꯆꯦꯠꯄꯤ ꯃꯅꯦꯝꯅ ꯃꯧ ꯑꯅꯤꯗꯨꯕꯨ ꯀꯨꯞꯁꯦꯟ ꯁꯦꯟꯅ ꯂꯤꯆꯠ ꯁꯥꯖꯠ ꯌꯨꯝꯕꯥꯂꯣꯟ ꯁꯦꯝꯗꯣꯛꯄꯗꯒꯤ ꯃꯧ ꯑꯅꯤꯗꯨ ꯈꯔꯗꯤ ꯏꯆꯨ ꯇꯥꯕ ꯌꯨꯝ ꯄꯥꯟꯕ ꯈꯔ ꯍꯩꯔꯛꯂꯝꯃꯤ